ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯂꯥꯏꯗꯨꯛ ꯀꯠꯂꯤꯕ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯄꯥꯕꯤꯅ, "ꯃꯧ, ꯉꯁꯤꯗꯤ ꯆꯥꯛꯉꯜꯂꯨ. ꯅꯆꯟꯗꯣ ꯉꯔꯥꯡ ꯀꯔꯥꯏꯗꯅꯣꯃ ꯆꯠꯀꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯆꯪꯉꯨ ꯆꯪꯉꯨ, ꯊꯕꯛꯇꯣ ꯁꯠ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯇꯧ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯣꯟꯇꯥꯔꯤ ꯆꯨꯗꯅ ꯃꯣꯂꯤ ꯃꯣꯂꯤ ꯂꯩꯅꯨꯀꯣ꯫ ꯃꯗꯨ ꯑꯩ ꯀꯌꯥ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯤꯠꯁꯦ ꯎꯕꯗ ꯌꯥꯝ ꯋꯥꯏꯌꯦꯕ ꯑꯩ." ꯃꯅꯦꯝꯒꯤ ꯋꯥꯇꯥꯗꯨꯗ ꯃꯕꯨꯛꯇ ꯃꯗꯣꯝ ꯈꯜꯂꯤ꯫ ꯁꯅꯥꯅ, "ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯃꯤꯅ ꯇꯧꯕ ꯊꯕꯛꯇꯅ ꯁꯤꯡꯊꯥꯅꯗ꯭ꯔꯤꯕ. ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ, ꯈꯦꯗꯣꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ." ꯆꯤꯟꯕꯥꯜ ꯊꯣꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯅꯦꯝꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ, "ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯅꯪꯅꯕ ꯇꯧꯖꯒꯦ. ꯑꯗꯣ ꯏꯆꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯤꯅꯦ. ꯏꯃꯥꯅꯗꯤ ꯆꯥꯛꯉꯜꯂꯨ, ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯔꯒ." "ꯑꯣ, ꯇꯨꯝꯖꯁꯅꯨ ꯇꯨꯝꯖꯁꯅꯨ. ꯉꯜꯂꯤ. ꯃꯥꯒꯤ ꯆꯠꯂꯝꯗꯥꯏꯗ ꯃꯔꯥꯏꯅ ꯅꯪꯅꯕ ꯍꯧꯒꯠꯆꯔꯛꯁꯅꯤ. ꯃꯤꯁꯨ ꯃꯇꯝ ꯈꯪꯉꯤꯕꯅꯤ. ꯅꯪꯒꯤ ꯇꯧꯒꯗꯧꯕ ꯅꯊꯧꯗꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯨꯔꯣ." ꯑꯁꯨꯝꯅ ꯁꯅꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯇꯧꯒꯗꯧꯕ ꯃꯊꯧ ꯇꯧꯈ꯭ꯔꯤ꯫ ꯆꯪꯈ꯭ꯔꯤꯕ ꯃꯃꯧꯕꯨ ꯌꯦꯡ ꯍꯩꯍꯧꯏ ꯑꯄꯥꯕꯤ ꯃꯥꯗꯤ, "ꯃꯁꯤꯒꯤ ꯃꯧꯁꯤ ꯌꯥꯝ ꯀꯛ ꯀꯛ ꯂꯥꯎꯗꯧꯔꯤ. ꯑꯗꯨꯕꯨꯗꯤ ꯑꯔꯤꯕꯤ ꯃꯥꯅ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯂꯩꯁꯤꯜꯂꯛꯂꯕꯅꯤꯅ. ꯃꯥꯅ ꯐꯅ ꯃꯤꯔꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯊꯛꯇꯗꯤ ꯀꯥꯕ ꯌꯥꯔꯣꯏ." ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯆꯠꯂꯨꯕ ꯍꯟꯖꯤꯜꯂꯛꯄ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯏ ꯁꯥꯖꯧꯅ, "ꯀꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯃꯥ? ꯅꯪꯅ ꯁ꯭ꯋꯥꯏꯗ ꯅꯇꯣꯝꯇ ꯁꯣꯜꯂꯝꯃꯤꯕꯁꯤꯕꯣ?" "ꯑꯁ, ꯈꯪꯉꯤꯍꯦ, ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯕꯨ ꯉꯥꯎꯕ꯭ꯔꯣ? ꯁꯣꯠ ꯄꯦꯛ ꯂꯥꯎꯇ ꯀꯩ ꯍꯦꯛꯇ ꯈꯪꯉꯥꯏ ꯈꯪꯒꯦ ꯇꯧꯕꯁꯤꯕꯣ? ꯃꯁꯤꯗ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕꯅꯤ, ꯌꯥꯗꯦꯕ. ꯃꯄꯥ ꯅꯪꯁꯨꯅꯦ, ꯅꯣꯡꯃꯗꯤ ꯑꯩꯒ ꯆꯥꯏꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ." "ꯍꯔꯤ ꯍꯔꯤ, ꯃꯁꯤꯕꯨ ꯃꯆꯤꯟꯁꯤꯗ ꯍꯥꯏꯅꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ." ꯑꯃꯨꯛ ꯑꯀꯣꯏꯕꯗꯨ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯗꯨꯅ, "ꯅꯆꯥ ꯅꯃꯧꯅꯒ ꯇꯥꯔꯒ ꯑꯩꯕꯨ ꯅꯪꯅ ꯉꯝꯕ ꯃꯥꯟꯈꯤꯅꯤꯅꯦ ꯅꯪꯕꯣ. ꯇꯞꯅ ꯉꯥꯡꯉꯣ ꯍꯥꯏ ꯋꯥꯅꯤ. ꯃꯁꯤꯗꯤ..." "ꯍꯣ, ꯀꯔꯤꯅꯣ? ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ. ꯃꯤꯒꯤ ꯋꯥ ꯇꯥꯕꯤꯔꯤꯕ ꯃꯣꯏꯅ ꯃꯔꯥꯏꯅ ꯏꯀꯥꯏꯖꯁꯅꯤ. ꯃꯋꯥꯒ ꯂꯧꯗꯦꯁꯦ ꯑꯃꯠꯇ." "ꯃꯁꯤꯗꯤ ꯄꯨꯟꯁꯤꯟꯅꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ. ꯑꯩꯅ ꯈꯔ ꯂꯨꯅ ꯇꯧꯕꯁꯤꯗ ꯏꯇꯛ ꯀꯥꯗꯧ. ꯉꯁꯤ ꯑꯩꯅ ꯇꯝ ꯇꯝ ꯐꯨꯗꯔꯛꯀꯅꯤꯀꯣ." "ꯏꯁ, ꯐꯨꯕꯤꯔꯣ. ꯑꯣ, ꯐꯨꯕꯤꯔꯣꯁꯤ. ꯍꯌꯦꯡꯇ ꯉꯥꯏꯔꯤ ꯅꯌꯥ ꯆꯔꯨꯡꯗꯨ ꯀꯦꯟꯒꯗꯧꯕ. ꯑꯗꯨꯒ ꯑꯩꯕꯨ ꯐꯨꯕꯒꯁꯨ ꯍꯩꯖ ꯁꯥꯔꯤ. ꯍꯥꯌꯣ." "ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯔꯝ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯃꯁꯤ ꯑꯩꯕꯨ ꯀꯌꯥꯗ ꯀꯔꯦꯝꯅꯔꯤꯕꯅꯤ ꯌꯦꯡꯕꯅꯤ. ꯇꯧꯕꯗꯤ ꯃꯥꯅ ꯈꯔ ꯅꯍꯥ ꯑꯣꯏꯕꯁꯤꯅ ꯃꯥ ꯍꯥꯏꯖꯔꯤꯕꯅꯤ. ꯊꯥꯏꯅꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕꯅꯤ. ꯏꯃꯥꯟꯅꯕ ꯃꯔꯛꯇꯒꯁꯦ ꯃꯨꯛꯇꯅ. ꯍꯧꯖꯤꯛ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯀꯥꯟꯁꯤꯗꯗꯤ ꯎꯁꯤꯜꯂꯛꯇ꯭ꯔꯤꯕꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈ꯭ꯔꯦꯗ. ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯏꯆꯥ ꯅꯨꯄꯥꯒꯤ ꯐꯤꯔꯣꯜꯒ ꯁꯦꯠꯂꯛꯇꯅ ꯅꯍꯥ ꯑꯣꯟꯊꯣꯛꯅꯤꯡꯉꯦꯗꯀꯣ. ꯁꯩꯇ ꯅꯣꯔꯣꯛ ꯇꯥꯅꯤ ꯀꯨꯝꯍꯩ ꯑꯣꯏꯅꯅꯤꯀꯣ." ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯃꯅ, "ꯊꯣꯏꯅꯣ, ꯍꯣ ꯊꯣꯏꯅꯣ." "ꯑꯁ, ꯑꯝꯇ ꯇꯥꯗꯖꯥꯠꯂꯣ ꯃꯣꯏ ꯏꯃꯨꯡꯁꯤꯕꯣ?" "ꯍꯣꯏ ꯇꯥ ꯊꯣꯏꯅꯣ." ꯊꯣꯏꯅꯣꯒꯤ ꯃꯧꯄꯥ ꯊꯣꯛꯂꯛꯇꯨꯅ, "ꯀꯅꯥ ꯍꯪꯕꯅꯣ?" "ꯅꯪꯂꯥ, ꯊꯣꯏꯅꯣꯒꯤ ꯃꯧꯄꯥ ꯑꯃ ꯃꯣꯏ ꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤ ꯍꯥꯏꯕꯗꯣ? ꯑꯣꯏ, ꯅꯪꯗꯤ ꯑꯩꯒꯁꯦ ꯑꯃꯠꯇ ꯈꯪꯉꯝꯃꯔꯣꯏꯅꯦ." "ꯈꯪꯗꯦ. ꯑꯩꯗꯤ ꯄꯥꯛꯅ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ." "ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯍꯪꯕ꯭ꯔꯥ?" "ꯃꯥꯅꯤꯅꯦ, ꯅꯆꯦꯅꯦ ꯍꯪꯉꯤꯁꯤ. ꯉꯁꯥꯏꯗꯒꯤ ꯊꯣꯏꯅꯨꯅ ꯀꯧꯔꯤꯁꯤ. ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ?" "ꯑꯣ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯣ. ꯑꯩ ꯑꯩꯈꯣꯏ ꯆꯦ ꯀꯧꯊꯣꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯦꯕꯨ ꯀꯧꯊꯣꯛꯄ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯃꯇꯣꯝꯇꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ, ꯈꯣꯟꯗꯥ ꯁꯛꯇꯥꯗꯨꯒ. ꯑꯗꯨꯅꯗꯤ ꯐꯝꯃꯣꯒ ꯑꯃꯠꯇ ꯍꯥꯏꯕꯤꯗ ꯇꯥꯕ. ꯃꯁꯛꯇꯨꯒ." ꯁꯣꯝꯗꯁꯨ ꯂꯩꯃꯗꯨ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ "ꯑꯉꯥꯡꯅꯤ ꯀꯥꯏꯅꯒ ꯐꯝꯃꯣꯒ ꯍꯥꯏꯗꯤ ꯂꯦꯞꯄꯝꯃꯣꯏ. ꯈꯣꯟꯗꯥꯗꯤ ꯍꯥꯎꯈꯤꯗ꯭ꯔꯦ." ꯏꯃꯨꯡꯗꯅꯤ꯫ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯀꯣꯜ ꯐꯦꯡꯂꯨꯔꯒ ꯆꯪꯂꯛꯏꯕ ꯃꯆꯦꯗ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯅꯨꯄꯤ ꯑꯃ ꯂꯥꯛꯍꯧꯏ. ꯑꯗꯨꯒ ꯅꯪ ꯀꯣꯏꯀꯧ ꯀꯧꯔꯦ. ꯑꯩꯅ ꯂꯦꯞꯄꯝꯃꯣ, ꯅꯪ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯔꯝꯕꯅꯤ." "ꯍꯩꯃꯥ, ꯀꯅꯥꯅꯣꯅꯦ? ꯅꯪꯗꯤ ꯀꯩꯒꯤ ꯂꯦꯞꯄꯝꯃꯣ ꯍꯥꯏꯔꯤꯕ? ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯕꯨ ꯐꯝꯃꯨ ꯈꯣꯠꯂꯨ ꯍꯥꯏꯒꯗꯧꯕꯅꯤꯅꯦ ꯅꯪꯕꯣ." "ꯈꯪꯗꯦ. ꯃꯁꯛ ꯆꯨꯝ ꯃꯥꯟꯕꯤ ꯑꯃ ꯂꯥꯛꯍꯧꯕꯅꯤ. ꯃꯃꯥꯏꯅꯤꯅ ꯏꯁꯥꯡ ꯉꯧꯔꯒ ꯔꯥꯁꯤ ꯌꯥꯎꯗꯕꯤ ꯑꯃ." "ꯍꯩꯃꯥ, ꯅꯪꯕꯨ ꯃꯤꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯃꯁꯤꯗꯤ ꯏꯕ. ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ?" ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ "ꯍꯩꯃꯥ, ꯅꯪ ꯑꯣꯏꯔꯦ? ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯉꯟꯅ ꯂꯥꯛꯏꯁꯤꯕꯣ?" "ꯅꯠꯇꯦ, ꯀꯩ ꯂꯩꯔꯒꯦꯕ?" "ꯀꯩꯁꯨ ꯂꯩꯇꯦꯗ. ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯒꯗꯧꯕꯅꯤ." "ꯑꯗꯣ ꯅꯪꯒꯤ ꯅꯧꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ?" "ꯍꯣꯏ ꯃꯥꯅꯤ, ꯉꯔꯥꯡ ꯂꯥꯛꯄꯅꯤ. ꯑꯗꯣ
ꯀꯥꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯔꯤꯅꯣꯕ ꯑꯁꯨꯛ ꯉꯟꯅ? ꯍꯣ ꯊꯪꯅꯕ ꯈꯨꯜꯒꯤ ꯇꯥꯃꯤꯠ ꯈꯨꯗꯣ ꯅꯍꯥꯟꯗꯒꯤ ꯂꯥꯛꯀꯦ ꯎꯅꯁꯤꯗ ꯍꯥꯏ ꯂꯩꯔꯕ. ꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯖꯤꯜꯂꯨꯔꯦ. ꯑꯗꯨꯒ ꯑꯩꯗꯤ ꯇꯥ ꯊꯦꯕꯒ ꯎꯅꯁꯦꯅ ꯃꯇꯝ ꯊꯥꯅꯈꯤꯕꯗꯣ ꯑꯗꯨꯁꯨ ꯉꯁꯤ ꯑꯣꯏ ꯂꯩꯔꯝꯃꯤ. ꯀꯥꯎꯊꯣꯛꯎꯔꯦ. ꯑꯗꯨꯅ ꯃꯥ ꯍꯥꯟꯅ ꯑꯝꯇ ꯉꯟꯅ ꯎꯅꯊꯣꯛꯎꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯒꯤ ꯅꯪ ꯍꯧꯕ ꯂꯥꯏꯅꯤ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦꯅ. ꯑꯁ ꯅꯪꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯀꯥꯔꯟ ꯇꯥꯈ꯭ꯔꯦ ꯑꯣꯏꯕ. ꯑꯁꯨꯛ ꯉꯜꯂꯤꯁꯤꯗ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯅꯕꯗ ꯉꯥꯏꯔꯤ ꯅꯨꯄꯥ ꯎꯅꯔꯨꯁꯦ. ꯍꯣꯏ ꯆꯠꯂꯨꯔꯁꯤ. ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯏꯌꯨ, ꯑꯩ ꯐꯤꯁꯤ ꯑꯝꯇ ꯍꯣꯡꯉꯛꯀꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯌꯨꯡꯕꯗꯨꯗ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥ ꯎꯅꯕꯅꯦ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ. ꯊꯣꯏꯅꯨꯅ ꯀꯥꯏꯗꯅꯣ ꯎꯅꯗꯣꯏꯁꯤꯅ? ꯈꯨꯟꯖꯤꯟꯒꯤ ꯈꯣꯡꯅꯥꯡꯈꯣꯡꯗꯣ ꯑꯗꯨꯗ ꯎꯅꯁꯦ ꯍꯥꯏꯈꯤꯕꯅꯤ, ꯂꯩꯔꯝꯃꯅꯤ. ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯄꯤꯀꯣ. ꯇꯥ ꯊꯤꯕꯅꯒ ꯈꯪꯉꯗꯤ ꯅꯪꯁꯥ ꯂꯥꯟ ꯁꯥꯟꯅꯖꯅꯤ. ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ. ꯑꯗꯨꯅꯕꯨ ꯃꯥꯅ ꯈꯪꯗꯅꯕꯅ ꯈꯨꯟꯖꯤꯟ ꯇꯥꯅ ꯆꯠꯂꯒ ꯎꯅꯔꯤꯕꯁꯤꯅꯤ. ꯈꯪꯗ ꯈꯪꯉꯛꯑꯒ ꯄꯩꯁꯥ ꯄꯥꯏꯕ ꯑꯃ ꯊꯤꯔꯒ ꯀꯣꯛ ꯍꯦꯛ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯤ. ꯃꯥꯁꯨ ꯁꯨꯝ ꯄꯩꯁꯥ ꯄꯥꯏꯕꯗꯨꯗ ꯑꯩꯅ ꯀꯣꯏꯕꯤꯕꯩ ꯋꯥꯅꯤ. ꯍꯧꯖꯤꯛ ꯎꯅꯕ ꯂꯥꯛꯏꯁꯤꯁꯨ ꯄꯩꯁꯥ ꯄꯥꯏ, ꯃꯥꯅ ꯑꯩꯒꯤ ꯈꯨꯗꯣꯞꯀ ꯁꯥꯕꯤꯔꯤꯅꯤ. ꯑꯗꯣ ꯂꯧꯕꯅꯤ ꯆꯠꯂꯤꯁꯤ, ꯅꯠꯇ꯭ꯔꯗꯤ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯕꯅꯤ. ꯑꯁ ꯅꯪꯁꯤꯁꯨꯕ. ꯑꯁ ꯀꯩꯅꯣ ꯅꯪ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯖꯗ꯭ꯔꯒ ꯑꯩꯅ ꯇꯧꯕꯁꯤꯗ ꯆꯥꯛꯏꯔꯣ ꯅꯪꯒꯤꯁꯦ? ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯅꯪꯒꯤꯗꯨꯗꯤ? ꯍꯣ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯌꯦꯡꯕꯅꯤ ꯏꯇꯥ ꯏꯕꯦꯝꯃ. ꯑꯁꯦꯡꯕꯩꯅꯤ, ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯏꯗ꯭ꯔꯗꯤ ꯅꯪ ꯅꯨꯄꯥꯁꯦ ꯁꯨꯡꯀꯣꯏ ꯀꯣꯏꯗ ꯇꯥꯔꯤꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ. ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯔꯁꯨ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯅꯤꯡꯗꯦ. ꯑꯗꯨꯅ ꯊꯃꯣꯏ ꯆꯥꯅꯕ ꯉꯥꯏꯔꯤꯅꯤ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯥꯎꯕ. ꯊꯣꯏꯅꯨꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯃ ꯃꯍꯥꯛ ꯊꯣꯏꯅꯨꯗ ꯄꯩꯇꯛ ꯌꯦꯡꯉꯤ. ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯃꯈꯥꯗꯤ ꯇꯥꯔꯛꯇ꯭ꯔꯦ ꯃꯍꯥꯛ. ꯑꯃꯔꯣꯝꯗ ꯂꯩꯃ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦ. ꯃꯍꯥꯛ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯆꯥꯎꯔꯝ ꯄꯥꯝꯕ, ꯃꯤꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯃꯤꯗꯥꯅꯤ. ꯅꯨꯄꯥ ꯅꯍꯥꯁꯨ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ, ꯃꯥꯒꯤ ꯀꯥꯟꯅꯕ ꯐꯪꯂꯕꯗꯤ ꯄꯪꯀꯣꯏꯗ ꯀꯣꯏꯕ ꯃꯤꯗꯥꯅꯤ. ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯁꯨ ꯃꯥꯒꯨꯝꯕꯤꯅꯤ. ꯑꯆꯥꯎꯔꯝ ꯌꯥꯝꯅ ꯄꯥꯝꯃꯤ. ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯇꯕꯨ ꯌꯥꯝꯅ ꯃꯤꯍꯧꯏ. ꯃꯃꯥꯒ ꯃꯥꯒ ꯈꯦꯠꯅꯕ ꯍꯥꯏꯔꯒꯗꯤ ꯂꯩꯃ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯕꯗ ꯂꯥꯏꯔꯤ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯈꯥꯏꯗꯦ. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥꯉꯥꯡ ꯍꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯤꯅꯗꯤ ꯃꯥꯕꯨ ꯀꯌꯥ ꯅꯨꯡꯁꯤꯅꯗꯦ. ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯤꯠꯈꯨꯁꯨ ꯃꯣꯏꯅ ꯎꯔꯛꯏ. ꯊꯣꯏꯅꯨꯅ ꯇꯨ ꯑꯥꯗ ꯂꯩꯔꯤꯗꯨ ꯅꯪꯒꯤ ꯇꯥ ꯃꯤꯠꯈꯨꯁꯤ, ꯇꯍꯤ ꯀꯪꯂꯤꯕ ꯃꯕꯨꯛꯁꯤꯒ ꯅꯣꯛꯃꯤꯒ ꯇꯧꯗꯅ ꯌꯦꯡꯂꯛꯑꯦ ꯇꯨ. ꯍꯥꯏꯅ ꯃꯤꯠꯈꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ. ꯂꯩꯃꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯅꯪꯒ ꯎꯅꯕ ꯈꯨꯗꯤꯡ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯥ ꯁꯥꯔꯤ. ꯀꯨꯆꯨ ꯑꯣꯟꯕ ꯃꯈꯩ ꯌꯥꯏꯐꯧ ꯐꯧꯏ. ꯅꯣꯡ ꯇꯥꯔꯤ ꯂꯨꯞꯄ ꯃꯈꯩꯅꯤ ꯉꯥꯏꯔꯤꯁꯦ. ꯑꯗꯨꯅ ꯋꯥꯍꯪꯗꯣ ꯍꯪꯗ꯭ꯔꯁꯨ ꯌꯥꯔꯦꯗ. ꯑꯁ ꯌꯥꯔꯦ ꯀꯣꯏꯊꯣꯛꯇꯅ ꯂꯩꯇ꯭ꯔꯁꯨ. ꯍꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯧꯔꯛꯂꯕꯅꯤꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯅꯣꯛꯃꯤ ꯊꯣꯏꯅꯨꯅ ꯇꯥꯃꯤꯠꯈꯣ, ꯏꯇꯥ ꯂꯩꯃꯁꯨ ꯐꯅ ꯉꯟꯅꯗꯤ ꯊꯣꯛꯆꯔꯛꯄꯅꯤꯗ. ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯈꯣ, ꯑꯩ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯃꯒꯦꯀꯣ. ꯍꯣꯏ ꯏꯆꯟ. ꯏꯆꯟꯅ ꯋꯥ ꯈꯪꯈꯤꯕꯁꯤꯅ. ꯑꯩꯅꯗꯤ ꯏꯆꯟꯒꯤ ꯀꯩꯅꯣꯝ ꯄꯤꯖꯅꯤꯡꯗꯅ ꯅꯣꯏ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗ ꯎꯅꯁꯦ ꯍꯥꯏꯕꯅꯤ. ꯅꯣꯏ ꯅꯇꯥꯁꯤꯅ ꯍꯦꯛ ꯁꯨꯡꯌꯥ ꯌꯥꯗꯦ. ꯃꯊꯪꯗꯤ ꯏꯆꯟꯒꯤꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯐꯕ ꯑꯃ ꯁꯤꯟꯕꯤꯔꯗꯧꯅꯤ. ꯂꯩꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯈꯤꯇꯪ ꯉꯟꯅ ꯊꯣꯛꯂꯧ ꯌꯥꯗ꯭ꯔꯣ? ꯑꯩꯗꯤ ꯅꯪ ꯉꯥꯏꯕꯗ ꯁꯣꯝꯗ ꯀꯥꯂꯦꯟꯒꯤ ꯌꯥꯛ ꯂꯥꯎꯕ ꯅꯨꯡꯁꯥꯁꯤꯗ ꯃꯩꯊꯛꯇ ꯄꯣꯞꯂꯤ ꯂꯧꯔꯨꯕꯒ ꯆꯞ ꯃꯥꯟꯅꯔꯤ. ꯍꯣ ꯉꯟꯅ ꯊꯣꯛꯂꯛꯄꯅꯤ, ꯊꯣꯏꯅꯨ ꯉꯥꯏꯔꯤꯉꯩꯗ ꯊꯦꯡꯈ꯭ꯔꯤꯅꯤ. ꯑꯗꯣ ꯌꯥꯔꯦ, ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯨꯔꯛꯑꯕ? ꯑꯝꯇ ꯌꯦꯡꯒꯦꯕ ꯁꯤ ꯐꯖꯕ꯭ꯔꯥꯅ. ꯑꯩꯅ ꯍꯥꯏꯕ ꯃꯑꯣꯡꯗꯨꯗ ꯁꯥꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯩ ꯎꯅꯕ ꯊꯣꯛꯂꯛꯏꯔ ꯃꯥꯒꯤ ꯄꯣꯠ ꯂꯧꯕ ꯊꯣꯛꯂꯛꯏꯔ ꯒ꯭ꯌꯥꯟꯒ ꯇꯥꯕ ꯅꯠꯇꯦ. ꯑꯣ ꯄꯨꯔꯛꯑꯦ, ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯕ ꯅꯪꯅꯤꯌꯦ. ꯋꯥꯔꯤꯒ ꯁꯥꯐꯝ ꯈꯪꯗꯦ ꯍꯩꯋꯥꯅꯤ. ꯃꯥꯒꯤꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯃꯃꯤꯠꯁꯦ ꯀꯔꯛ ꯑꯣꯟꯈꯩ, ꯃꯆꯤꯟꯁꯤ ꯌꯧ ꯇꯧꯈꯩ, ꯍꯦꯛꯇ ꯅꯪ ꯍꯧꯔꯔꯣꯏꯗꯧꯅ ꯇꯧꯅꯤꯕ. ꯌꯥꯔꯦ ꯑꯝꯇ, ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ. ꯅꯪꯒꯤ ꯅꯄꯣꯠꯀ ꯑꯃꯠꯇ ꯂꯧꯔꯣꯏ. ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯏꯁ ꯑꯁꯤꯒꯤꯕꯨ ꯑꯃꯨꯛ ꯄꯩꯗꯅ, ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ. ꯍꯣ ꯌꯥꯔꯤꯁꯦ ꯄꯩꯒꯟꯕꯤ, ꯁꯤꯗ ꯂꯩꯔꯤꯗꯨ ꯅꯪꯅ ꯍꯥꯏꯕꯗꯨꯃꯛ ꯁꯥꯔꯛꯄꯅꯤ. ꯐꯖꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯇꯨ, ꯄꯥꯝꯖꯔꯕ꯭ꯔꯥ ꯌꯦꯡꯉꯣꯕ. ꯀꯗꯥꯏ? ꯑꯌꯥ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ. ꯑꯩꯅ ꯍꯥꯏꯕꯗꯨꯃꯛꯇꯨꯅꯤ. ꯑꯁ ꯊꯥꯃꯤꯠꯈꯣ, ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯇꯧꯕꯤꯉꯣ. ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ. ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩ ꯈꯨꯠꯇ ꯁꯤꯖꯤꯟꯒꯦ. ꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯄꯨꯡꯗꯣꯟ ꯃꯄꯥꯒꯤ ꯆꯥꯎꯔꯞ ꯇꯧꯕ ꯁꯅꯥ ꯈꯨꯗꯣꯞꯇꯨ ꯁꯤꯖꯤꯟꯗꯨꯅ ꯃꯈꯨꯠꯇꯨ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯕ ꯃꯈꯩ ꯌꯦꯡꯖꯔꯤ. ꯍꯣ ꯐꯖꯔꯦ. ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯃꯈꯨꯠꯁꯤꯗ ꯍꯥꯞꯄꯁꯤꯗꯤ ꯈꯨꯐꯖ ꯑꯃ. ꯐꯖꯔꯦ, ꯌꯥꯝ ꯄꯛꯆꯔꯦ. ꯋꯥꯍꯩꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯥꯒꯤ ꯑꯆꯥꯎꯔꯝ ꯄꯥꯝꯕꯤ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤꯕꯗꯣ. ꯑꯁꯦꯡꯀꯤ? ꯂꯩꯃ ꯑꯩꯗꯤ
ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯕꯤ ꯑꯣꯏꯒꯗꯧꯕꯅꯤ ꯍꯦꯟꯗꯕꯁꯨ ꯌꯥꯗꯦ ꯍꯣ ꯆꯨꯝꯃꯤ ꯑꯩꯒꯤ ꯂꯩꯃꯅꯤ ꯍꯦꯟ ꯑꯁꯨꯝꯅ ꯃꯤꯠ ꯈꯨꯃꯥꯒ ꯉꯥꯏꯍꯥꯛ ꯎꯅꯔꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯔꯤ ꯂꯝꯕꯤꯗ ꯃꯥꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇ ꯎꯠꯇꯨꯅ ꯌꯥꯝ ꯄꯨꯡꯖꯅ ꯍꯥꯏꯔꯛꯏ ꯂꯩꯃꯅ ꯏꯇꯥ ꯊꯣꯏꯅꯣ ꯌꯦꯡꯉꯨꯇꯨ ꯇꯥ ꯃꯤꯠ ꯈꯨꯅ ꯑꯩꯒꯤ ꯅꯦꯅ ꯁꯥꯕꯤꯔꯛꯏꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯗꯣ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯖꯕꯒꯤ ꯆꯥꯡꯁꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯁꯠꯆꯠ ꯍꯦꯛꯇ ꯇꯧꯔꯛꯏꯁꯤ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯐꯖꯗ꯭ꯔꯤ ꯌꯦꯡꯉꯣꯕꯇꯨ ꯑꯁ ꯈꯪꯗꯦꯗ ꯑꯩꯁꯦ ꯇꯥ ꯃꯤꯠ ꯈꯨꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯁꯤꯔ ꯀꯩꯅꯣ ꯊꯥ ꯊꯤꯕꯗꯤ ꯏꯅꯥꯛ ꯈꯨꯟꯖꯔꯁꯨ ꯃꯃꯥ ꯃꯄꯥ ꯌꯥꯝꯗꯒꯤ ꯑꯩꯅ ꯄꯥꯝꯕꯁꯦ ꯁꯠꯆꯠ ꯊꯨꯡꯍꯟꯕ ꯉꯝꯗꯦꯕ ꯃꯥꯗꯤ ꯊꯣꯏꯅꯨꯅ ꯏꯁ ꯅꯨꯄꯤ ꯅꯪ ꯑꯗꯨꯃꯥꯏꯒꯗꯤ ꯇꯧꯅꯨꯀꯣ ꯃꯤ ꯇꯥ ꯊꯤꯕꯁꯨ ꯑꯗꯨꯝ ꯐꯔꯤꯗꯨꯕꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯜ ꯑꯃꯠꯇꯗꯒꯤꯅꯤꯅ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯏꯃꯨꯡ ꯂꯣꯏꯅ ꯈꯪꯕꯁꯤꯅ ꯐꯠꯇ꯭ꯔꯣ ꯇꯥ ꯃꯤꯠ ꯈꯨꯗꯤ ꯅꯪꯅ ꯈꯪꯉꯤꯁꯦ ꯃꯥ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯕꯁꯤ ꯈꯛꯅꯤ ꯍꯣꯏ ꯃꯥ ꯐꯔꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯣ ꯇꯥ ꯊꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨꯀꯣ ꯑꯁ ꯏꯇꯥ ꯅꯪꯁꯤꯗꯤꯕ ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯃꯃꯥ ꯃꯄꯥ ꯈꯪꯉ ꯀꯩꯗꯧꯗꯣꯔꯤꯒꯦ ꯑꯩꯒꯤꯗꯤ ꯄꯩꯁꯥ ꯄꯥꯏꯔꯗꯤ ꯌꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯃꯤꯅ ꯇꯥꯟꯅꯔꯤꯁꯤ ꯑꯗꯨꯅ ꯑꯩꯗꯤ ꯄꯩꯁా ꯄꯥꯏꯕ ꯄꯥꯝꯃꯤ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯃꯁꯥ ꯐꯕ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯏ ꯈꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯈꯠ ꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯃꯅ ꯑꯌꯥ ꯏꯇꯥ ꯇꯨ ꯑꯁꯤ ꯌꯦꯡꯉꯣꯕ ꯀꯥꯏꯗ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯃꯁꯛꯁꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯃꯤꯒ ꯋꯥꯡ ꯆꯥꯎꯔꯗꯅ ꯑꯁ ꯀꯩꯅꯣ ꯌꯥꯝ ꯐꯖꯩꯌꯦ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯑꯁ ꯇꯞꯅ ꯉꯥꯡꯉꯨꯕ ꯏꯇꯥ ꯅꯪꯁꯤꯗꯤꯕ ꯃꯤꯒ ꯂꯣꯏꯅ ꯇꯥꯈꯤꯕ ꯇꯥꯔꯤ ꯑꯩꯁꯨ ꯈꯪꯗꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯉꯁꯥꯏꯗꯒꯤ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯊꯣꯏꯅꯨ ꯍꯣꯏꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯀꯧꯔꯛꯏ ꯃꯥꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯅꯥꯎꯕꯅ ꯏꯆꯦ ꯊꯣꯏꯅꯣ ꯀꯔꯣꯝ ꯆꯠꯂꯨꯏꯅꯣ ꯅꯥꯎꯕ ꯅꯣꯏ ꯏꯆꯦ ꯂꯩꯃꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯅꯣꯏꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠꯁꯦ ꯑꯝꯇ ꯈꯪꯗ꯭ꯔꯦꯅ ꯑꯩꯅ ꯁꯨꯝ ꯄꯨꯊꯣꯔꯛꯏꯅꯤ ꯊꯣꯏꯅꯨ ꯅꯥꯀꯟꯗ ꯂꯦꯞꯄꯤꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯈꯨꯝꯃꯛꯏ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯉꯁꯥꯏꯗꯒꯤ ꯊꯣꯏꯅꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤꯕ ꯌꯨꯍꯦꯟꯗ ꯍꯥꯏꯔꯛꯏ ꯃꯤꯆꯤ ꯊꯛꯈꯠ ꯈꯨꯅꯤꯡꯅ ꯊꯤꯟꯗꯨꯅ ꯇꯥꯆꯧ ꯀꯩꯅꯣ ꯃꯤꯠꯀ ꯀꯨꯝꯅꯤ ꯈꯪꯗꯈꯩ ꯁꯣꯝꯗ ꯁꯨꯝ ꯌꯦꯡ ꯂꯩꯔꯤꯁꯤꯕꯣ ꯃꯤꯠꯐꯝꯗꯣ ꯎꯅꯔꯤ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯁꯣꯝꯗꯅꯤ ꯁꯣꯝꯗ ꯏꯍꯦ ꯁꯣꯝꯗꯔ ꯈꯪꯗ꯭ꯔꯦꯅ ꯅꯥꯎꯕꯅ ꯌꯥꯝꯕꯁꯦ ꯉꯁꯤꯁꯤ ꯏꯉꯥꯎ ꯉꯥꯎꯔꯤꯗ ꯂꯥꯎ ꯆꯠꯁꯤ ꯅꯨꯡꯁꯤꯠꯁꯤꯁꯨ ꯅꯨꯡꯉꯥꯏꯈꯠꯂꯛꯏ ꯁꯣꯝꯗꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯗ ꯊꯣꯏꯅꯨꯅ ꯏꯇꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯍꯣꯏ ꯑꯗꯣ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯅꯥꯎꯕꯗ ꯍꯥꯏꯔꯒ ꯑꯝꯇ ꯍꯪꯗꯣꯛꯁꯤꯔꯣ ꯃꯥꯅ ꯇꯥꯆꯧ ꯍꯥꯏꯕꯅꯤꯅ ꯃꯥ ꯈꯪꯉꯝꯅꯤꯕ ꯑꯁ ꯅꯪꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯎꯃꯟꯈ꯭ꯔꯦꯃꯤ ꯍꯣꯏ ꯍꯪꯁꯤ ꯁꯨꯝ ꯃꯁꯛ ꯐꯖꯕꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯗꯨꯗ ꯁꯤꯡꯖꯨ ꯄꯠꯐꯝꯗꯨꯗ ꯍꯥꯏꯐꯦꯠ ꯊꯣꯛꯃꯤꯟꯅꯔꯨꯁꯤ ꯇꯥ ꯊꯦꯕꯗꯣ ꯃꯥ ꯊꯣꯛꯂꯛꯀꯅꯤꯕ ꯍꯣꯔꯦꯟ ꯌꯦꯡꯉꯁꯤ ꯏꯇꯥ ꯑꯩꯗꯣ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯃꯁꯥ ꯀꯌꯥ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯆꯠꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ ꯍꯣꯏ ꯌꯦꯡꯉꯁꯤ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯩꯕꯨꯗꯤ ꯀꯦꯊꯕꯤꯒ ꯊꯣꯛꯑꯁꯨ ꯌꯥꯏ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯃꯥꯏ ꯍꯨꯠꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄꯅꯤ ꯂꯩꯃ ꯃꯍꯥꯛꯁꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯅ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤꯗꯃꯛ ꯆꯠꯃꯤꯟꯅꯔꯨꯔꯤꯕꯁꯤ ꯀꯔꯤꯁꯨ ꯈꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯊꯣꯏꯅꯨ ꯃꯍꯥꯛꯁꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯂꯩꯃ ꯃꯍꯥꯛꯀꯤ ꯃꯍꯧꯁꯥ ꯋꯥꯉꯥꯡ ꯍꯩꯖꯗꯕꯒꯤꯅꯤ ꯈꯟꯗꯣꯛꯇꯨꯅ ꯀꯔꯤꯁꯨ ꯈꯟꯗ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯀꯥꯗꯅꯤ ꯑꯄꯥꯕꯤꯅ ꯕꯦꯃꯥ ꯅꯪꯒꯤ ꯈꯨꯗꯣꯞꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯤꯕꯣ ꯏꯁ ꯁꯦꯜꯗꯤ ꯐꯅꯗꯤ ꯌꯥꯝꯃꯝꯅꯤ ꯁꯅꯥꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯌꯦꯡꯕꯗ ꯂꯨꯝ ꯍꯦꯛ ꯂꯥꯎꯔꯗꯅ ꯏꯆꯥꯗꯅꯤ ꯁꯤ ꯃꯉꯥꯏꯗꯅ ꯃꯁꯛ ꯐꯖꯕꯤ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩꯅꯦ ꯏꯃꯥ ꯑꯁꯦꯡꯒꯤ ꯐꯖꯗ꯭ꯔꯥ ꯁꯤꯗ ꯅꯠꯇꯦ ꯑꯩꯒꯤ ꯂꯤꯛꯁꯨ ꯁꯥꯕꯤꯒꯦ ꯍꯥꯏꯔꯤꯅꯤ ꯃꯕꯨ ꯀꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯁꯦꯜꯒ ꯄꯥꯏꯈ꯭ꯔꯖꯥꯠꯅꯤ ꯍꯣ ꯑꯗꯨꯕꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯅꯪꯒꯤ ꯊꯦꯕ ꯍꯥꯏꯕ ꯃꯩꯇꯠꯄꯗꯨꯅꯒꯗꯤ ꯑꯣꯏꯔꯝꯅꯤ ꯊꯥꯖꯗꯦ ꯃꯃꯥ ꯁꯛꯇꯥꯗꯨꯅ ꯃꯆꯥꯗꯨꯗ ꯑꯁꯨꯝꯅ ꯁꯦꯜꯒ ꯁꯤꯟꯅꯔꯝꯒꯗꯧꯕ ꯅꯠꯇꯦꯕ ꯀꯔꯥꯏꯗꯒꯤ ꯇꯥ ꯊꯦꯕꯗꯤ ꯑꯩꯅ ꯁꯨꯝ ꯍꯥꯟꯅ ꯈꯪꯅꯔꯛꯄꯒꯤ ꯁꯦꯜꯁꯨ ꯈꯔ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕꯒꯤ ꯌꯥꯕꯤꯕꯅꯤ ꯃꯥꯅꯒꯗꯤ ꯁꯨꯃꯥꯏꯅ ꯁꯥꯔꯛꯇꯧ ꯅꯠꯇꯦ ꯊꯥꯏꯅ ꯁꯅꯥ ꯃꯆꯥ ꯑꯃ ꯁꯥꯈꯤꯕꯒꯤ ꯃꯣꯏ ꯃꯃꯥ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯃꯥꯟꯕꯤꯗꯨꯅ ꯃꯤꯗꯒ ꯄꯥꯎ ꯆꯦꯜꯂꯛꯇꯅ ꯇꯧꯔꯛꯈꯤꯕꯗꯣ ꯁꯤꯗꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯩꯅ ꯑꯅꯧꯕ ꯑꯃ ꯈꯪꯅꯩ ꯍꯥꯏꯕꯗꯣ ꯃꯥꯅ ꯁꯥꯕꯤꯔꯤꯅꯤ ꯍꯣꯏꯅꯦ ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯁꯛꯇꯥꯗꯤ ꯀꯌꯥ ꯅꯨꯡꯁꯤꯗꯕꯅꯤ ꯏꯁ ꯃꯇꯝꯗꯨꯗ ꯃꯥꯅ ꯃꯤꯗꯒ ꯑꯩꯈꯣꯏ ꯌꯧꯔꯁꯅꯨ ꯃꯇꯥꯒꯨꯝ
ꯄꯥꯎꯒ ꯇꯝꯈꯤꯕꯗꯣ ꯍꯦ ꯕꯦꯃꯥ ꯅꯪ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯇꯣꯛꯅꯒꯦꯒ ꯇꯣꯛꯅꯔꯣꯗ ꯃꯃꯥꯗꯣ ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯔꯤ ꯏꯃꯥ ꯀꯌꯥ ꯀꯩꯗꯧꯗꯦꯕ ꯃꯍꯥꯛꯀꯤ ꯑꯐꯥꯎꯕꯤꯅꯤ ꯃꯥ ꯍꯟꯅꯨꯕꯤ ꯃꯥꯅ ꯐꯥꯎꯔꯒ ꯀꯌꯥꯝ ꯐꯥꯎꯗꯧꯔꯤꯒꯦ ꯃꯥꯅ ꯅꯍꯥꯟꯋꯥꯏ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯇꯥ ꯊꯦꯕꯒ ꯇꯣꯛꯅꯗ꯭ꯔꯤꯕꯁꯤ ꯃꯆꯥꯅꯨꯄꯥꯗ ꯑꯩꯅ ꯂꯩꯔꯀꯥꯟꯗ ꯍꯟꯅꯨꯕꯤꯗꯣ ꯑꯣꯠꯈꯥꯏꯒꯦꯅ ꯐꯦꯡꯗꯅꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯥ ꯂꯩꯃꯥꯏꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦꯅ ꯉꯥꯏꯔꯤꯕꯅꯤ ꯍꯣꯏꯅꯦ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯈꯪꯍꯟꯒꯗꯧꯅꯤ ꯅꯩꯒꯗꯧꯕꯅꯤ ꯃꯥꯅꯕꯨ ꯀꯌꯥꯝ ꯐꯥꯎꯖꯔꯨꯅꯤ ꯍꯥꯏꯒꯦ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯏꯁ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯁꯦ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯗꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯑꯐ ꯐꯠꯇ ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥ ꯃꯥꯅ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯇꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯋꯥꯈꯜꯗ ꯏꯔꯥꯛꯃꯤꯟꯅꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯉꯁꯤꯁꯨ ꯂꯩꯃꯗꯨ ꯊꯦꯕꯒ ꯑꯃꯨꯛ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯎꯅꯔꯝꯃꯤ ꯀꯔꯤꯅꯣ ꯂꯩꯃ ꯅꯪꯅ ꯑꯩꯒ ꯎꯅꯕ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯄꯁꯤꯗ ꯅꯉꯛꯇ ꯂꯤꯛꯆꯥꯎ ꯑꯃ ꯅꯈꯨꯠꯇꯅ ꯃꯤ ꯊꯣꯡꯕꯗ ꯋꯥꯟꯊꯗꯧꯕ ꯃꯥꯟꯕ ꯈꯨꯗꯣꯞ ꯑꯃꯒ ꯁꯤꯔ ꯊꯣꯛꯂꯛꯏꯁꯤꯕꯣ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯊꯣꯛꯂꯛ ꯌꯥꯕꯁꯤꯗ ꯑꯃ ꯀꯩꯅꯣ ꯃꯤ ꯑꯩꯒꯤ ꯂꯩꯖꯕꯒꯤ ꯑꯗꯨꯝ ꯁꯤꯔꯒ ꯊꯣꯛꯆꯕꯅꯤ ꯃꯤ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯁꯤꯗꯅ ꯀꯦꯊꯗꯅ ꯊꯣꯛꯂꯛꯏꯁꯦ ꯅꯪꯒꯤ ꯅꯃꯥꯏ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯤꯔꯒ ꯑꯩꯒꯤ ꯃꯥꯏ ꯑꯣꯏꯔꯤꯕ ꯍꯣ ꯌꯥꯝ ꯑꯣꯏ ꯉꯥꯏꯀꯣ ꯑꯗꯨꯒ ꯃꯤ ꯅꯇꯥ ꯊꯣꯏꯅꯨ ꯍꯣꯏꯅ ꯊꯣꯛꯂꯛꯄꯁꯤꯗ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯆꯪꯕꯗ ꯏꯁꯤꯡ ꯑꯃꯨꯛ ꯄꯨꯁꯤꯜꯂꯒ ꯆꯪꯈꯤꯗꯣꯏꯕ ꯅꯪꯅ ꯃꯁꯤꯗ ꯂꯦꯝꯅ ꯊꯣꯛꯂꯛꯏꯁꯦ ꯍꯌꯦꯡꯈꯩꯗꯤ ꯅꯪꯁꯨ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯎꯀꯣ ꯑꯗꯩ ꯑꯩꯁꯨ ꯅꯨꯡꯁꯤꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯎꯅꯔꯤꯅꯤ ꯀꯥꯏꯅꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯎꯅꯁꯦꯕ ꯊꯦꯕꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅ ꯍꯦꯛꯇ ꯈꯨꯝꯃꯛꯏ ꯂꯩꯃꯅ ꯇꯥꯊꯦꯕ ꯅꯪ ꯑꯩ ꯎꯅꯕ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯃꯤ ꯌꯦꯡꯕ ꯂꯥꯛꯏꯔꯣ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯇ꯭ꯔꯒ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯕꯤꯅꯤꯉꯥꯏ ꯃꯌꯥꯝ ꯂꯩꯕꯒꯤ ꯇꯧꯖꯗꯕꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯁꯅꯥꯕꯨꯜ ꯊꯥꯡꯕ ꯀꯥꯏꯅꯒ ꯉꯝꯖꯔꯣꯏ ꯑꯩ ꯑꯗꯨꯒ ꯑꯗꯨꯒꯅꯦ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯊꯣꯏꯅꯨ ꯌꯥꯝ ꯄꯥꯅꯤꯡꯕ꯭ꯔꯣ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯑ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯁꯤꯔꯤꯕ ꯆꯥꯔꯤꯕ ꯁꯅꯥ ꯂꯤꯛꯀꯣꯜꯁꯦ ꯃꯥꯕꯨ ꯁꯨꯃꯥꯏꯅ ꯑꯩꯒ ꯃꯥꯟꯅꯅ ꯁꯤꯕ ꯉꯝꯖꯕ꯭ꯔꯣ ꯂꯩꯃꯒꯤ ꯃꯇꯧꯗꯨꯗ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯕꯨ ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯃꯤꯅꯒ ꯇꯥꯔꯒ ꯑꯁꯤꯕꯨ ꯃꯃꯥꯟꯅꯕꯤꯅꯒ ꯇꯥꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯤ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯁꯦ ꯃꯆꯤꯟꯁꯦ ꯍꯦꯛꯇ ꯄꯨꯡ ꯆꯣꯂꯣꯝ ꯇꯧꯕꯗꯨꯝ ꯈꯞꯊꯔꯛꯏ ꯍꯥꯏ ꯇꯥꯕ ꯅꯪꯗꯤ ꯃꯤ ꯌꯥꯝ ꯄꯨꯁꯤꯜꯂꯒ ꯉꯥꯡꯅꯤꯡꯕꯗꯨꯅ ꯑꯗꯨꯒꯅꯦ ꯇꯥꯊꯤꯕ ꯁꯤꯃꯒ ꯈꯪꯖꯤꯜꯂꯨ ꯂꯩꯃ ꯑꯩꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯡ ꯍꯦꯟꯕꯤ ꯑꯣꯏꯒꯗꯧꯕꯅꯤ ꯑꯗꯨꯅ ꯃꯤꯅ ꯍꯦꯟꯕꯒ ꯌꯥꯗꯦ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤ ꯃꯕꯨꯛꯇꯨꯅ ꯇꯨꯃꯤꯟ ꯈꯜꯂꯤ ꯃꯁꯤꯗꯤꯕ ꯑꯩꯅ ꯈꯔ ꯂꯨꯅ ꯇꯧꯕꯁꯤꯗ ꯃꯁꯤ ꯅꯨꯡꯁꯤꯔꯨꯕꯒꯤ ꯁꯨꯝ ꯈꯪꯉꯕꯅꯤꯀꯣ ꯈꯣꯏ ꯏꯃꯥꯒꯤ ꯁꯛꯇꯥꯅꯤ ꯍꯌꯦꯡ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯄꯣꯠꯅꯤ ꯑꯩ ꯃꯇꯧꯗꯨꯗ ꯂꯩꯃꯅ ꯀꯩꯗꯧꯔꯒꯦ ꯇꯥꯊꯤꯕ ꯃꯪꯉ ꯂꯩꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯅꯤꯛꯏ ꯑꯃꯗꯨꯁꯨ ꯏꯈꯪ ꯈꯪꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩꯗꯧꯔꯦ ꯀꯅꯥ ꯄꯨꯈ꯭ꯔꯤ ꯇꯥꯔꯦ ꯍꯥꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯍꯣ ꯀꯅꯥꯁꯨ ꯄꯨꯈ꯭ꯔꯤ ꯇꯥꯗꯤꯌꯦ ꯃꯁꯛꯁꯤꯒ ꯃꯅꯥꯁꯤꯁꯨ ꯇꯥꯊꯤꯔꯕ ꯈꯪꯗꯦ ꯍꯣ ꯑꯩ ꯆꯪꯉꯒꯦ ꯍꯥꯏꯕ ꯇꯨ ꯑꯥꯗ ꯅꯪꯅ ꯌꯥꯝ ꯊꯥꯒꯠꯆꯕ ꯊꯣꯏꯅꯨꯅ ꯉꯥꯏꯗꯅ ꯂꯩꯔꯦ ꯇꯨ ꯑꯗꯨꯅ ꯆꯪꯈ꯭ꯔꯒꯦ ꯅꯨꯡꯁꯤ ꯋꯥꯔꯤꯗꯤ ꯑꯃꯗ ꯁꯥꯟꯅꯗ꯭ꯔꯤ ꯍꯣꯏ ꯆꯪꯉꯨ ꯃꯤ ꯏꯁꯤꯡ ꯄꯥꯏꯔꯒ ꯉꯥꯏꯔꯤꯁꯦ ꯋꯥꯕ ꯇꯥꯔꯦ ꯋꯥꯍꯩꯗꯨꯗ ꯃꯃꯤꯠꯅ ꯐꯩꯖꯩ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯗꯤꯕ ꯃꯤꯅ ꯆꯨꯝꯅ ꯍꯥꯏꯔꯒ ꯃꯥꯅ ꯑꯃꯨꯛ ꯁꯥꯎꯖꯤꯜꯂꯝꯃꯤꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯗ ꯑꯃꯨꯛ ꯆꯤꯛꯄꯤꯔꯨꯗꯅꯅꯦ ꯑꯩꯕꯨ ꯃꯥ ꯂꯧꯔꯗꯤ ꯀꯨꯝꯍꯩꯗ ꯅꯨꯡꯉꯥꯏꯗꯧꯔꯤ ꯏꯃꯥꯒꯤ ꯁꯛꯇꯥꯅꯤ ꯃꯥꯒꯤ ꯁꯛꯇꯥꯅꯤ ꯈꯪꯗ꯭ꯔꯦ ꯅꯣꯡꯗꯝꯕꯅ ꯁꯤꯟꯕ ꯂꯤꯂꯥꯁꯦ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯅꯅꯥꯏ ꯑꯍꯤꯡꯕ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦ ꯊꯣꯡꯒꯥꯜꯗꯒꯤ ꯊꯦꯛꯇꯨꯅ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏꯕ ꯂꯩꯃꯕꯨ ꯎꯕꯗ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯅꯝꯃ ꯁꯅꯥꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯈꯤꯇꯪ ꯉꯟꯅ ꯁꯣꯍꯟꯖꯤꯜꯂꯛꯀꯦ ꯍꯥꯏꯗꯦ ꯅꯪꯁꯤꯃ ꯏꯅꯝꯃꯁꯦ ꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯀꯣꯛꯁꯦ ꯆꯤꯛꯇꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯂꯩꯕꯅꯤ ꯏꯃꯥꯁꯨ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯑꯃꯠꯇ ꯂꯩꯇꯦ ꯐꯔꯦ ꯍꯟꯖꯤꯜꯂꯛꯑꯗꯤ ꯑꯩ ꯋꯥꯏꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯊꯣꯡꯉꯨꯀꯣ ꯍꯌꯦꯡ ꯏꯅꯝꯃꯅ ꯑꯃꯨꯛ ꯊꯣꯡꯉꯒꯦ ꯃꯅꯝꯃꯒꯤ ꯋꯥꯗꯨꯗ ꯁꯥꯎꯔꯤ ꯈꯨꯝꯃꯛꯏ ꯂꯩꯃꯗꯣ ꯑꯁ ꯉꯝꯃꯔꯣꯏ ꯆꯥꯛ ꯊꯣꯡꯕ ꯀꯥꯏꯅꯒ ꯀꯅꯥꯅꯣ ꯑꯃꯗ ꯍꯥꯏꯔꯒ ꯊꯣꯡꯍꯜꯂꯣ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯖꯔꯔꯣꯏ ꯀꯩꯅꯣꯅꯦꯍꯦ ꯉꯁꯤ ꯈꯛꯇꯪ ꯊꯣꯡꯉꯨ ꯍꯥꯏꯕꯅꯤ ꯅꯪꯅ ꯊꯣꯡꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯊꯣꯡꯕꯤꯗꯧꯔꯤꯒꯦ ꯇꯧꯅꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯇꯦꯡ ꯏꯇꯦꯡ ꯇꯧꯅꯁꯤ ꯃꯤꯅꯗ ꯊꯣꯡꯂꯒ ꯆꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯈꯔꯁꯨ ꯊꯥꯗꯣꯛ ꯅꯁꯥꯅꯁꯨ ꯈꯔꯁꯨ ꯇꯧꯕ ꯇꯝꯃꯨ ꯏꯁ ꯏꯅꯝꯃꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯉꯣꯟꯗꯒ ꯑꯗꯨꯝꯅ ꯍꯥꯏꯖ ꯁꯥꯔꯤꯕꯅꯣ ꯍꯥꯏꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯆꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯍꯦ ꯉꯥꯎꯃꯤ ꯉꯝꯕꯤ ꯂꯩꯁꯥꯕꯤ ꯆꯤꯟꯗꯨꯝꯕꯤ
ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯆꯨꯝꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯆꯤꯟꯗꯁꯨ ꯀꯥꯏꯌꯨꯔꯣ ꯋꯥꯔꯛꯇꯕꯤꯁꯤꯗꯤ ꯁꯅꯥꯅ ꯉꯥꯡꯂꯤꯕꯗꯨ ꯉꯁꯥꯏꯗꯒꯤ ꯂꯩꯀꯥꯏ ꯆꯠꯂꯨꯕ ꯍꯟꯖꯤꯜꯂꯛꯄ ꯃꯅꯦꯝ ꯑꯄꯥꯕꯤꯅꯁꯨ ꯇꯥꯔꯗꯨꯅ ꯀꯔꯤ ꯍꯥꯏꯅꯈꯤꯕꯅꯣꯗꯤ ꯏꯈꯪ ꯈꯪꯗ ꯃꯥꯁꯨ ꯍꯦꯛꯇ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯃꯛꯏ ꯍꯥꯏ ꯃꯧ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯀꯔꯤꯅꯣꯕ ꯏꯁ ꯀꯅꯥꯗꯅꯣ ꯅꯪꯅ ꯋꯥꯔꯛꯇꯕꯤ ꯀꯥꯏꯗꯦ ꯇꯧꯅꯨ ꯃꯧ ꯅꯪꯁꯨ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯛꯀꯗꯧꯔꯤ ꯋꯥꯉꯥꯡ ꯑꯁꯦ ꯀꯌꯥꯗꯤ ꯍꯦꯜꯂꯛꯏꯕ ꯁꯛꯇꯥꯃꯛꯅ ꯉꯥꯔꯤ ꯁꯦꯒꯥꯏꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯔꯦ ꯏꯃꯥꯗꯤ ꯐꯖꯔꯤꯗ ꯅꯣꯡꯖꯨ ꯊꯥꯗ ꯂꯝꯕꯤꯗ ꯐꯥꯏꯔꯝꯕ ꯁꯛꯊꯤ ꯊꯤꯝꯕꯥꯛ ꯍꯦꯛ ꯃꯥꯜꯂꯤ ꯃꯍꯨꯠꯀ ꯍꯨꯠꯄꯗꯣ ꯅꯃꯥꯏꯅꯤ ꯀꯥꯏꯅꯒ ꯅꯆꯥꯁꯤꯅ ꯀꯔꯤ ꯍꯥꯏ ꯉꯥꯡꯁꯛꯏꯗꯤ ꯈꯪꯗ꯭ꯔꯒ ꯃꯧꯗ ꯂꯣꯏꯅ ꯇꯥꯏꯅꯒꯗꯧꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯧꯗ ꯍꯦꯛꯇ ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯣ ꯉꯁꯥꯏꯗꯒꯤ ꯃꯆꯤꯟ ꯀꯜꯂꯝꯕ ꯂꯩꯃꯗꯨ ꯃꯃꯥ ꯎꯕꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯃꯄꯤꯒ ꯅꯧꯔꯗꯨꯅ ꯀꯞꯂꯤ ꯃꯃꯥꯗ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯅꯦ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯑꯃꯠꯇ ꯂꯩꯖꯔꯔꯣꯏ ꯑꯩ ꯆꯥꯛ ꯑꯃꯗ ꯆꯥꯔꯦ ꯍꯥꯏꯁꯤꯅꯤ ꯃꯤꯅ ꯁꯨꯃꯥꯏꯅ ꯉꯥꯡꯕꯁꯦ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯤꯕꯨ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕꯤꯔꯣ ꯌꯨꯝꯁꯤꯒꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯃꯧ ꯃꯣꯏꯇꯥꯟ ꯃꯥꯟꯕꯤꯁꯤꯅ ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯋꯥꯔꯛꯇꯕꯤ ꯃꯤꯅꯗ ꯊꯣꯡꯂꯒ ꯅꯊꯤꯕꯣꯡ ꯆꯥꯕꯤꯒ ꯍꯥꯏꯔꯤꯁꯤꯅꯤ ꯁꯅꯥꯃ ꯊꯕꯛ ꯌꯩꯗꯨꯅ ꯍꯔꯤ ꯌꯥꯝ ꯉꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯆꯤꯟꯁꯦ ꯇꯨꯝꯊꯣꯛꯇꯅ ꯉꯥꯡꯉꯝꯕꯗꯣ ꯌꯥꯝ ꯉꯝꯃꯤ ꯏꯕꯦꯝꯃ ꯅꯪ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯌꯥꯎꯔꯗꯤ ꯅꯪꯅꯗ ꯃꯀꯣꯛ ꯇꯥꯔꯛꯀꯅꯤ ꯏꯁ ꯍꯔꯤ ꯀꯤꯖꯩꯅꯦ ꯑꯩꯗꯤ ꯑꯁꯨꯛ ꯍꯩꯕ ꯆꯤꯟꯍꯩꯕꯤꯁꯤꯕꯣ ꯍꯥꯏꯃꯧ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯗ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯍꯜꯂꯨꯔꯣ ꯍꯦ ꯑꯗꯨꯝꯅꯒ ꯍꯥꯏꯔꯗꯤ ꯐꯩ ꯑꯩꯁꯨ ꯏꯇꯤ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯀꯩꯗꯧꯔꯨꯒꯕꯅꯣ ꯍꯥꯏꯗꯨꯅ ꯅꯍꯥꯟꯈꯩ ꯁꯨꯝ ꯃꯥꯟꯅꯕꯤꯗꯕꯁꯤꯗ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇꯕ ꯍꯦꯟꯖꯤꯟꯕꯒ ꯉꯝꯅꯤꯒꯗꯤ ꯈꯟꯕꯤꯔꯛꯀꯅꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯆꯥꯒꯤ ꯕꯤꯆꯪꯅꯤ ꯀꯥꯏꯅꯒ ꯇꯧꯖꯔꯤꯅꯦꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯒꯦ ꯍꯥꯏ ꯅꯣꯏꯅ ꯀꯩꯗꯧꯗꯣꯔꯤꯕ ꯏꯁꯝꯁꯦ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣꯕ ꯌꯦꯠꯄꯤꯔꯔꯣ ꯍꯦꯛ ꯆꯪꯉꯛꯄꯗ ꯇꯟ ꯑꯍꯩꯕ ꯃꯥꯟꯕ ꯅꯃꯥꯏꯗꯨꯗꯅꯦ ꯑꯩꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯕꯩ ꯆꯤꯒ ꯄꯥꯏꯕꯒꯤ ꯍꯩꯍꯜꯂꯕ ꯈꯨꯕꯥꯛꯁꯤꯅꯅꯦ ꯑꯣꯟꯗꯅꯦ ꯍꯦꯛꯇ ꯊꯥꯖꯤꯟꯒꯦ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯃꯆꯤꯟꯇ ꯀꯟꯖꯕ ꯁꯨꯅꯤꯡꯗꯕꯅ ꯄꯥꯡꯒꯜꯗꯤ ꯌꯥꯎꯖꯗ꯭ꯔꯕ ꯃꯃꯥ ꯃꯆꯥꯗꯣ ꯈꯧꯔꯞ ꯆꯥꯔꯗꯨꯅ ꯃꯆꯤꯟꯅ ꯑꯣꯏꯅ ꯌꯧ ꯇꯧꯗꯨꯅ ꯈꯨꯝꯃꯛꯏ ꯏꯁ ꯃꯧ ꯍꯤꯡꯆꯥꯕꯤꯅꯤꯀꯣ ꯃꯁꯤ ꯏꯕꯦꯝꯃ ꯃꯁꯤꯒ ꯃꯥꯟꯅꯕꯗ ꯂꯦꯝꯗꯦ ꯆꯪꯁꯤꯜꯂꯣ ꯏꯃꯥ ꯏꯆꯥ ꯁꯥꯟꯅꯒꯗꯕ ꯑꯔꯨꯕ ꯋꯥ ꯂꯩ ꯂꯥꯎ ꯍꯣꯏ ꯃꯥ ꯃꯅꯝꯃꯗ ꯐꯦꯠ ꯍꯥꯏꯖꯤꯜꯂꯝꯗꯨꯅ ꯏꯃꯨꯡꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯆꯪꯈꯤꯔꯝꯃꯤ ꯁꯛꯇꯥꯁꯤꯡꯁꯤꯒ ꯌꯥꯔꯔꯣꯏ ꯑꯣꯏꯔꯔꯣꯏ ꯃꯆꯠꯁꯤꯡꯁꯤ ꯁꯦꯝꯗꯣꯛꯄꯤ ꯈꯟꯕꯅꯤ ꯃꯣꯏꯒꯤ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯆꯥꯎꯔꯝꯗ ꯉꯥꯎꯕꯤꯁꯤ ꯃꯀꯣꯛꯁꯤꯗ ꯆꯨꯗꯅ ꯂꯩꯈ꯭ꯔꯦ ꯃꯃꯥꯁꯤꯁꯨ ꯃꯆꯥꯁꯤꯗ ꯑꯐ ꯐꯠꯇ ꯇꯥꯛꯄꯩ ꯃꯍꯨꯠꯇ ꯃꯥꯅ ꯍꯦꯟꯅ ꯍꯤꯗꯣꯡꯈ꯭ꯔꯦ ꯂꯩꯀꯥꯏꯁꯤꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯉꯥꯡꯉꯤꯕꯒꯁꯤ ꯈꯪꯕꯤꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯉꯥꯏꯔꯦ ꯍꯌꯦꯡ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯒ ꯃꯔꯥꯏꯅ ꯈꯪꯖꯔꯁꯅꯤ ꯑꯩꯈꯣꯏꯗꯤ ꯏꯋꯥꯁꯨ ꯂꯧꯕꯤꯕ ꯅꯠꯇꯕꯅꯤꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯕ ꯑꯗꯨꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯅꯣꯃꯥꯁꯨ ꯅꯣꯡꯃ ꯂꯩꯃꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯊꯦꯡꯅꯈꯤꯕ ꯌꯨꯍꯦꯟꯕ ꯃꯥꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯀꯟꯅ ꯍꯥꯏꯖꯔꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯊꯣꯏꯅꯣꯅ ꯇꯥ ꯌꯨꯍꯦꯟ ꯀꯩ ꯂꯩꯔꯒꯦ ꯑꯩꯕꯨ ꯊꯣꯛꯂꯛꯇꯕ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯍꯦꯛꯇ ꯗꯞ ꯇꯧꯏ ꯃꯑꯣꯡꯗ ꯀꯧꯊꯣꯔꯛꯏꯁꯤꯕꯣ ꯑꯗꯨꯁꯨ ꯁꯟꯙ꯭ꯌꯥ ꯇꯥꯔꯝꯗꯥꯏꯁꯤꯗ ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯪꯒꯤ ꯅꯁꯛꯁꯦ ꯈꯪꯎ ꯍꯦꯛ ꯎꯅꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯤ ꯌꯥꯔꯕꯁꯤ ꯑꯣꯏꯔꯗꯤ ꯏꯁ ꯊꯥꯖꯅꯤꯡꯗꯦ ꯆꯣ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯉꯥꯡ ꯅꯠꯇꯕꯒꯤꯅꯤ ꯍꯥꯏꯔꯤꯁꯤ ꯑꯗꯨꯗꯤ ꯎꯔꯕꯅꯤꯅ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤ ꯑꯩ ꯉꯥꯏꯈꯣꯍꯦ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯅꯪ ꯁꯤꯃꯕ ꯆꯪꯉꯒꯦꯒ ꯆꯠꯂꯒꯦꯒ ꯑꯗꯨꯝ ꯍꯦꯛ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯆꯪꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯔꯤꯒꯦ ꯊꯦꯡꯖꯤꯜꯂꯛꯇꯧꯔꯕꯁꯤꯗꯤ ꯇꯥ ꯌꯨꯍꯦꯟꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯏꯃꯥ ꯍꯣꯏꯅ ꯊꯤꯕꯤꯔꯝꯁꯅꯤ ꯍꯣꯏꯕꯨꯗꯤ ꯀꯩꯁꯨ ꯊꯤꯔꯝꯃꯣꯏꯌꯦ ꯏꯃꯥꯗ ꯍꯥꯏꯔꯝꯃꯒ ꯂꯥꯛꯏꯅꯤ ꯅꯪ ꯎꯅꯔꯨꯒꯦꯅ ꯁꯤ ꯇꯨ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯉꯁꯤ ꯁꯤꯠꯂꯤ ꯑꯗꯨꯗ ꯅꯪꯗꯤ ꯉꯥ ꯃꯔꯨꯝ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯑꯩꯅ ꯄꯨꯛꯂꯥꯎꯕꯤ ꯃꯔꯨꯝ ꯄꯨꯕꯤꯁꯦ ꯅꯪ ꯄꯤꯖꯅꯤꯡꯗꯅ ꯊꯣꯏꯒꯤ ꯊꯤꯟꯕ ꯂꯥꯛꯏꯅꯤ ꯑꯌꯥ ꯌꯥꯝ ꯆꯥꯎꯔꯤꯁꯤꯗꯤ ꯍꯥꯎꯔꯅꯤꯗ ꯌꯣꯜꯂꯗꯤ ꯁꯦꯜ ꯐꯅꯌꯥꯝ ꯁꯤꯠꯂꯅꯤ ꯑꯁꯨꯛ ꯆꯥꯎꯕꯁꯦ ꯄꯤꯔꯛꯏꯁꯦ ꯏꯃꯥꯅꯗꯤ ꯁꯥꯎꯍꯧꯗ꯭ꯔꯥ ꯁꯥꯎꯗꯦꯍꯦ ꯀꯩꯗꯧ ꯁꯥꯎꯗꯣꯏꯅꯣ ꯃꯤ ꯃꯃꯧ ꯄꯤꯖꯅꯕꯅ ꯑꯩꯅ ꯈꯟꯕꯕꯣ ꯏꯁ ꯌꯥꯔꯦ ꯑꯝꯇ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ ꯑꯩ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯅꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯇꯥ ꯌꯨꯍꯦꯟ ꯑꯗꯨꯅ ꯑꯩ ꯋꯥꯈꯜꯒꯁꯦ ꯑꯃꯨꯛ ꯌꯥꯝꯅ ꯁꯣꯟꯊꯩ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯇꯥꯔꯗ꯭ꯔꯅ ꯇꯥ ꯌꯨꯍꯦꯟꯒꯤ ꯏꯃꯥ ꯍꯣꯏꯅ ꯀꯩ ꯈꯜꯂꯝꯅꯤ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯋꯥꯍꯩꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯨꯍꯦꯟꯅ ꯊꯠꯇꯨꯅ
ꯑꯁ ꯌꯥꯔꯦ ꯅꯪꯒꯤꯗꯤ ꯋꯥꯍꯩꯗꯣ ꯑꯩ ꯇꯞꯃꯟꯗꯅ ꯀꯣꯛꯀꯁꯦ ꯂꯣꯏꯅ ꯆꯤꯛ ꯅꯥꯀꯣꯡꯒꯁꯦ ꯅꯥꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯅꯪꯁꯦ ꯌꯥꯕꯨ ꯌꯥꯔꯗꯤ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯑꯣ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯍꯥꯏꯕ ꯆꯠꯂꯁꯨ ꯆꯠꯂꯒꯦꯅ ꯍꯥꯏ ꯂꯩꯔꯕꯅꯤ ꯅꯪꯅ ꯄꯦꯠꯊꯒꯟꯕꯁꯦ ꯎꯕꯗ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯍꯥꯏꯗꯕꯩ ꯋꯥꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯊꯦꯡꯉꯦ ꯆꯪꯈ꯭ꯔꯣ ꯊꯕꯛꯀ ꯂꯣꯏꯁꯤꯜꯂꯝꯗ ꯍꯥꯏꯕꯗꯣ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯒꯅꯦ ꯉꯥꯗꯣ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯊꯣꯛꯑꯣ ꯅꯣꯛꯃꯤ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯈꯨꯝꯃꯝꯃꯤ ꯊꯣꯏꯅꯨ ꯃꯥꯁꯨ ꯁꯣꯝꯗꯅ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯑꯅꯧꯕ ꯈꯪꯅꯕ ꯅꯨꯄꯥ ꯑꯃ ꯎꯅꯔꯨꯕ ꯍꯜꯂꯛꯄ ꯌꯨꯍꯦꯟ ꯍꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃ ꯃꯍꯥꯛꯇꯤ ꯊꯣꯏꯅꯨꯗ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯤ ꯀꯌꯥꯗ ꯇꯧꯕ ꯉꯝꯃꯤꯗꯣ ꯌꯦꯡꯉꯨꯅꯤ ꯏꯁ ꯃꯇꯧꯒꯗꯤ ꯌꯥꯝ ꯂꯥꯟꯖꯗꯕꯤ ꯀꯩꯝꯇ ꯈꯪꯖꯗꯕꯤꯒ ꯃꯥꯜꯂꯒ ꯃꯣꯟꯅ ꯁꯤꯡꯒꯧ ꯂꯥꯛꯄꯤꯁꯤ ꯑꯩꯅ ꯍꯥꯟꯅꯅꯤ ꯑꯁꯤ ꯅꯨꯄꯥꯁꯦ ꯃꯁꯛ ꯐꯖꯩ ꯉꯥꯎꯋꯦ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯃꯥꯒ ꯑꯣꯏꯅꯒ ꯈꯪꯅꯔꯛꯄ ꯁꯥꯅꯗꯅ ꯐꯩ ꯑꯗꯨꯗꯤ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯤꯗꯅ ꯊꯣꯏꯅꯨ ꯍꯥꯏꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯪ ꯁꯨꯝ ꯂꯥꯛꯄꯅ ꯌꯨꯍꯦꯟ ꯍꯣꯏꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ ꯅꯥꯎꯕ ꯅꯣꯏꯗꯤ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯏꯆꯦ ꯂꯩꯃ ꯑꯩꯈꯣꯏꯕꯨꯗꯤ ꯏꯇꯩꯃ ꯎꯅꯕ ꯂꯥꯛꯑꯝꯕꯅꯤ ꯏꯆꯦꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯌꯥꯝ ꯀꯦꯊꯅ ꯏꯕꯥꯏ ꯎꯅꯕ ꯃꯥꯜꯂꯤꯗ ꯅꯠꯇꯦꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯀꯅꯥꯅ ꯏꯇꯩꯃ ꯍꯥꯏꯗꯦ ꯑꯁ ꯈꯪꯗ꯭ꯔꯣ ꯑꯁꯤꯗ ꯂꯩꯕ ꯏꯆꯦ ꯊꯣꯏꯅꯨꯗꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯣꯏꯗꯧꯔꯕꯅꯤ ꯇꯨ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯈꯪꯅꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯆꯤꯠꯄꯒꯤ ꯉꯥ ꯊꯤꯟꯕ ꯂꯥꯛꯑꯝꯃꯤꯕ ꯑꯣ ꯌꯨꯍꯦꯟꯅ ꯅꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯠꯂꯁꯤ ꯂꯥꯎ ꯊꯦꯡꯈ꯭ꯔꯦ ꯑꯁꯣꯝꯗ ꯊꯕꯛꯅ ꯃꯩ ꯍꯧꯔꯝꯃꯅꯤ ꯍꯣꯏ ꯇꯥꯆꯧ ꯑꯗꯨꯗꯤ ꯏꯆꯦ ꯂꯩꯃ ꯑꯩꯈꯣꯏꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯆꯠꯈ꯭ꯔꯤꯕ ꯌꯨꯍꯦꯟ ꯍꯣꯏꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟ ꯑꯔꯩꯕ ꯃꯈꯩ ꯇꯨꯝꯊꯣꯛꯇꯨꯅ ꯁꯥꯎꯅ ꯂꯩꯍꯧꯋꯤ ꯂꯩꯃ ꯃꯍꯥꯛ ꯃꯥꯒꯤꯁꯤ ꯊꯣꯏꯅꯨꯅ ꯌꯨꯍꯦꯟꯕꯨ ꯀꯣꯏꯈꯤꯕꯗ ꯃꯉꯣꯟꯗꯒꯤ ꯃꯄꯣꯠ ꯃꯨꯟꯈꯤꯕ ꯃꯈꯩ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯃꯔꯝꯗꯤ ꯃꯃꯤꯠ ꯌꯥꯝꯕ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯍꯧꯅꯕꯤ ꯃꯥꯅ ꯉꯥꯎꯈꯤꯕ ꯅꯨꯄꯥꯁꯤ ꯃꯃꯥꯟꯅꯕꯤꯅ ꯈꯪꯅꯔꯝꯃꯤ ꯇꯥꯕꯗ ꯃꯉꯣꯟꯗꯒꯤ ꯃꯤꯅ ꯍꯦꯜꯍꯟꯅꯤꯡꯗꯕꯤ ꯂꯩꯃ ꯃꯍꯥꯛꯇꯗꯤ ꯃꯃꯥꯏꯗ ꯊꯥꯡꯅ ꯌꯥꯟꯁꯤꯜꯂꯝꯕꯒꯨꯝ ꯊꯣꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯗ ꯀꯔꯤꯁꯨ ꯏꯈꯟ ꯈꯟꯊꯗ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯍꯥꯏꯔꯤ ꯊꯣꯏꯅꯨ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯊꯣꯏꯅꯨꯁꯨ ꯂꯩꯃ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯈꯨꯝꯃꯛꯏ ꯍꯩꯃꯥ ꯏꯇꯥ ꯀꯔꯣꯝ ꯆꯠꯂꯤꯅꯣ ꯌꯥꯝ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯏꯁꯤꯕꯣ ꯅꯠꯇꯦ ꯀꯩ ꯊꯕꯛꯀ ꯂꯩꯒꯦꯕ ꯉꯟꯅ ꯂꯥꯛꯄꯒ ꯌꯥꯗ꯭ꯔꯕꯣ ꯍꯟꯗꯛꯇꯤ ꯅꯪꯁꯨ ꯑꯩꯒ ꯀꯌꯥ ꯄꯨꯟꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯛꯏꯅꯤ ꯍꯣꯏ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯏꯃꯥ ꯃꯁꯥ ꯀꯌꯥ ꯉꯝꯗꯕꯗꯒꯤ ꯃꯄꯥꯜꯒ ꯑꯃꯠꯇ ꯊꯣꯛꯄ ꯐꯪꯗ꯭ꯔꯦ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨꯗ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ ꯂꯩꯃꯅ ꯑꯣ ꯑꯗꯨꯒ ꯉꯔꯥꯡ ꯁꯟꯗꯤ ꯍꯋꯥꯏꯗ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯄꯗꯤ ꯁꯪꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯈꯪꯁꯤꯟꯅꯗꯅꯒ ꯇꯧ ꯌꯥꯔꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯝꯃꯤ ꯑꯩꯅꯗꯤ ꯆꯝꯅ ꯈꯜꯂꯨꯔꯒ ꯀꯩꯅꯣ ꯂꯩꯃ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯪꯅ ꯉꯔꯥꯡ ꯅꯨꯄꯥ ꯎꯅꯕꯗ ꯑꯩꯁꯨ ꯎꯍꯧꯋꯤ ꯑꯗꯨꯁꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯅ ꯄꯥꯝꯃꯤ ꯐꯖꯩ ꯉꯥꯎꯋꯤ ꯍꯥꯏꯈꯤꯕ ꯅꯨꯄꯥꯗꯣ ꯅꯃꯥꯟꯅꯕꯤꯅ ꯄꯥꯝꯕ ꯅꯨꯄꯥꯒ ꯅꯪꯗꯤ ꯀꯣꯏꯅꯔ ꯂꯩꯔꯝꯃꯤ ꯂꯩꯃꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯅꯨꯁꯨ ꯄꯤꯡ ꯂꯥꯎꯈ꯭ꯔꯗꯨꯅ ꯈꯨꯝꯃꯛꯏ ꯑꯣ ꯇꯥꯌꯨꯍꯦꯟꯒꯤ ꯋꯥꯔꯤ ꯑꯣꯏꯔꯤ ꯅꯪꯒꯤꯁꯦ ꯏꯕꯥꯅꯤ ꯀꯣꯏꯅꯕ ꯀꯨꯏꯔꯦ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯇꯥꯌꯨꯍꯦꯟꯅꯗꯤ ꯅꯪꯕꯨ ꯃꯁꯛ ꯐꯥꯎꯕ ꯈꯪꯕꯤꯔꯝꯃꯣꯏ ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯅꯨꯄꯥ ꯋꯥꯠꯇꯕꯗꯥꯏꯅꯦ ꯁꯦꯜ ꯄꯥꯏꯕ ꯁꯅꯥ ꯁꯥꯕ ꯀꯥꯏꯗꯨꯅ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯃꯌꯥꯝꯗꯨꯒ ꯑꯗꯨꯝ ꯈꯪꯅꯕꯤꯌꯨ ꯑꯩꯒꯤ ꯇꯥꯌꯨꯍꯦꯟꯗꯤ ꯑꯃꯨꯛ ꯂꯝꯖꯤꯟꯕꯤꯔꯛꯀꯅꯨ ꯏꯕꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯖꯔꯤ ꯑꯍꯟ ꯃꯁꯦꯜꯁꯨ ꯈꯪꯅꯔꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯅꯃꯤꯠ ꯌꯥꯝꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯗ ꯀꯜꯂꯛꯄ ꯑꯗꯨꯒꯨꯝ ꯑꯩꯒꯤ ꯇꯥꯌꯨꯍꯦꯟꯗꯗꯤ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯂꯦꯝꯊꯣꯛꯅ ꯂꯩꯕꯤꯌꯨ ꯊꯣꯏꯅꯨꯒꯤ ꯑꯗꯨ ꯀꯔꯦꯝꯅꯕ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅ ꯈꯨꯝꯃꯛꯏ ꯍꯦꯔꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯁꯤꯗ꯭ꯔꯤꯔꯣ ꯑꯩꯁꯤꯕꯨ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ ꯃꯤꯔꯣ ꯆꯨꯝꯗ꯭ꯔꯣ ꯅꯃꯥꯟꯅꯕꯤꯅ ꯉꯥꯎꯕ ꯅꯨꯄꯥꯕꯨ ꯀꯣꯏꯕ ꯉꯝꯃꯤꯅꯦ ꯏꯀꯥꯏ ꯈꯪꯗꯕꯗꯤ ꯅꯪꯅꯤꯅꯦ ꯐꯩ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯕ ꯇꯥꯔꯤꯗꯅ ꯂꯥꯏꯔꯁꯨ ꯗꯅꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯪꯒꯨꯝꯕꯅꯁꯨ ꯂꯩꯃ ꯑꯩꯉꯣꯟꯗꯒ ꯁꯤꯡꯅꯕ ꯁꯥꯔꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯈꯩ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ ꯁꯣꯝꯗꯁꯨ ꯊꯣꯏꯅꯨꯗꯨ ꯂꯩꯃꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅ ꯂꯩꯍꯧꯋꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯉꯁꯤꯁꯨ ꯊꯦꯕꯒ ꯂꯩꯃꯒꯗ ꯎꯅꯔꯝꯃꯤ ꯍꯟꯗꯛ ꯃꯔꯛꯁꯤ ꯂꯩꯃ ꯃꯍꯥꯛ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯅꯤ ꯊꯣꯏꯅꯨꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏ ꯃꯉꯣꯟꯗꯒꯤ ꯍꯦꯟꯈꯤꯗꯧꯔꯦ ꯈꯟꯕꯗ ꯀꯔꯤ ꯇꯧꯔꯒ ꯊꯣꯏꯅꯨ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯁꯤꯒꯦ ꯈꯟꯗꯨꯅꯇ ꯂꯩꯕꯅꯤ ꯂꯩꯃꯅ ꯇꯥꯊꯦꯕ ꯅꯣꯏ ꯂꯩꯀꯥꯏꯗ ꯌꯨꯍꯦꯟ ꯀꯧꯕ ꯑꯃ ꯂꯩꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯂꯩ ꯀꯩꯅꯣ ꯏꯇꯥꯎ ꯌꯨꯍꯦꯟ ꯑꯣꯏꯔꯝꯒꯅꯤ ꯃꯊꯃꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯅ ꯁꯤꯜꯂꯤꯕ ꯂꯥꯂꯣꯡꯁꯤ ꯊꯨꯡꯉꯅꯤ ꯈꯟꯗꯨꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯍꯪꯕꯅꯤꯗ ꯑꯗꯣ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯑꯩ ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯂꯨꯍꯣꯡꯉꯁꯤꯀꯣ ꯆꯦꯜꯂꯁꯤꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯏꯈꯪ ꯈꯪꯅ ꯈꯨꯝꯃꯛꯏ ꯀꯩꯅꯣ ꯏꯇꯥꯎ ꯌꯨꯍꯦꯟ ꯍꯪꯉꯝꯃꯒ ꯆꯦꯜꯂꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯏꯁꯤꯕꯣ ꯑꯁꯦꯡꯕꯩꯔꯣ ꯆꯦꯜꯂꯁꯤ ꯍꯥꯏꯔꯣ ꯑꯩꯒꯤꯕꯨꯗꯤ ꯍꯣꯏꯗꯅꯤ ꯑꯗ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯟꯕꯗ ꯌꯥꯔꯦ ꯅꯣꯏ ꯅꯃꯥ ꯉꯥꯁꯦꯞ ꯑꯁꯤꯕ ꯃꯥꯟꯕꯤꯗꯣ ꯅꯪ ꯌꯥꯝ ꯀꯤꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤ
Ngasigi namite ibani hek chendabada aidi atupamdane thok hekta chenthokradawni nupanina As kaire nang sino samankhibasina hoise kok chela loi tho ba mai lakchasani asomna numittuda laima amadi theba ani do chelammi ahal masel su yangnaraduna luhongbagi matam su leplammi laimana ima aidi haijesini ko aigi lik achauba sana achauba macha khuji dagi kai dagi amata watpa yaroi ko upu kangthol su khwaidagi tangbu tawgadabani aigidi hoi hoi ichagi bu tawde haibro tawni loina tawni ichagi pamba ngakta tawni ngasaidagi mama machana ngangnaribadu taningakdraduna sanana hairigi babo chak hana satho asira namau chak thi jarurora ngai hakta ngai ko wa se khana ba loi ga tapna charasi ha ipagi mani na chan china kana gi sana achauba lik achauba tawrisi nang bu ngam dawri bro nangondana kayam leiriba kamdau sige manina baba aidi sel kaya tumshin duna thamba sungamdi imungi so anabanina aduna mana hairishidi ai loina puthokpa ngamni thajadi laimana kaino ta cho aidi yaroi dabani aina hairisingse amata watpa yaroi haisini apabina hoine achauba na chanchi matani magi ningba se thongandrabadi yam nungairaroi icha matomtani chawna tikthaba makai unge khalibani mama aina su tawnu taw noi gida khanbadu tawnu mamauda mukpaini yengduna nakandagi khutchapi sik tani inchingi honaba misu makhut ka kenba yawnani handak matang sidi kaino nei ma imana haidubo kanana kari tawdorige inchin dawrige ba aikhoi su ichanche matomtani aduna araiba makai uningibani aduna bu kari arai leida tana si hairibasini image honabi ko chikotpida tawrkanu aduga ichangi handagi su sana lupade adom masagi watana su sijari aduna kaino khanase aibani ho hanagi hojik hainai sina anauba ichagi luhongbada inau nongna hapnabagi warini mama nang sidu onthokpanida khangdi aidi haijesini aigi pamba amata watpa yaroi asi haiduna magi kada fet tawduna changkhirami matamde du makhawjin khirami laima magi haijin kharai numini phana sauna ngangna khrabasu thoinu mahag matagi nungairaba namit asibu laikai mata mayam ga loinana mahak sulaklammi laimana ita mayam awat apa haira ukwa irikna hoi ta laima nanga famduna asuk yam chaminarisibu awat apa ga amata laitri nang mahi phangani ko asuk phajane silisi as khangde paisa paiba noini hek tawthorak pasima ichu de hek chu nei mata mana ngai ko ni ta laima nang na siri balik sibu othok na phajakremi phanadi yamamni nangondasu othok na pakjakre haiba mata singi waduda pongthok jaraduna khoma ilai madu thoinoda haiphet paini yengduna yamita liksida nate tu aina siri miyamsi loina sana sing bangaktani yamdra phajadra aina apa bangaktani tawrisi hoi sel paibana ihen te heli ichanda chana yeduni khudop amagi mapui bangamdaba minadi masigi magonche khangzadabana kari no panghai da hainariba magi wahaiduna mayamdo amada yengnaduna lei maraktagi amana tap optuna hairi hoi chumi itadi sanadi am ngaujabani nupaga su selbu pairadi pangkoi da koibado hojikti yadre ko kaino da nangsu nangidudi aibo sida mamalida as nangsi dilaima phagi ga amate khangdi yari adok phazari bana sakto loi thijin batari siri sari bamayam do magol loi na ta batari si amta mayam puna nokshisi itagi phazabe hen katnaba thamoi da madong khanjai laima mahak thoinu haibisidagi aini hen masida utki mada kayam ngamba haibado khanghangi khanangai rakpa phangli khanduna mathamoi pena thoinogi ahangba mangaktu yengduna karimnana nokli luhonglaba matung matam kharagi matungni thebagi mama ibe mabinodi yamna sathebi mini hinjinba yadabini aduna laima mahakka thabak suningde haiduna nungti namit khudingi chinda pawdanarami laima mahaksu manemna ngangle haibagi hanthabiba natte mano onkhatuna khumgani mapuroiba thebada mok onchinduna mana chom saduna isok langgani ngasi su manemna ngangle hai nupa macha tabra nangi na tu chindombido sandi hagi duk thaba matam khangde haibro mabo nungti namit khudingi sung ngangnadana leigadawri bro hai thokla boy na hairi seta dran henoi bo imung na sira bro somdana kadani thebana
ꯑꯁ ꯅꯨꯄꯤ ꯅꯪꯁꯨ ꯑꯇꯩ ꯇꯧꯗ꯭ꯔꯁꯨ ꯂꯥꯏꯗꯨꯛꯁꯤ ꯐꯥꯎꯗꯤ ꯁꯣꯏꯗꯕꯤ ꯊꯥꯕ ꯌꯥꯕꯅꯤ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯉꯥꯡꯅꯩꯁꯦ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯀꯔꯤꯅꯣ ꯅꯨꯄꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯣꯏ ꯅꯃꯥꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯉꯥꯛ ꯂꯩꯗꯣꯏ ꯁꯔꯨꯛ ꯃꯥꯅ ꯀꯣꯛ ꯇꯧꯕꯗꯤ ꯀꯩꯗꯧꯒꯦ ꯇꯧꯔꯣ ꯌꯥꯎꯅ ꯇꯧꯗ꯭ꯔꯤꯕꯅꯤ ꯑꯩꯁꯤꯕꯨ ꯅꯣꯏ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯈꯤꯕ꯭ꯔꯣ ꯂꯩꯃ ꯑꯩꯗꯤꯅꯦ ꯄꯨꯝꯅꯃꯛꯀꯤ ꯃꯕꯦ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯒꯗꯧꯕ ꯑꯗꯨꯅ ꯃꯤꯅ ꯍꯦꯜꯍꯟꯕ ꯌꯥꯗꯦ ꯑꯁꯤ ꯅꯣꯏ ꯅꯃꯥꯁꯦ ꯈꯪꯗ꯭ꯔꯤ ꯈꯪꯍꯟꯒꯦꯅ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯤꯕꯅꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯅꯤ ꯕꯤꯅꯣꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯦ ꯐꯅꯁꯨ ꯍꯥꯏꯕꯅꯤ ꯂꯧꯗꯦꯅꯦ ꯍꯥ ꯌꯦꯡꯉꯣꯏ ꯅꯣꯏꯕꯨ ꯍꯌꯦꯡ ꯀꯔꯝꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯕꯁꯦ ꯈꯔ ꯂꯧꯅꯦ ꯅꯣꯏꯕꯣ ꯀꯔꯤꯅꯣ ꯏꯃꯥ ꯆꯥꯛꯁꯤ ꯐꯥꯎꯗꯤ ꯉꯥꯏꯍꯥꯛꯇ ꯆꯤꯛꯅ ꯆꯥꯁꯤ ꯀꯩꯗꯧꯔꯒꯦ ꯊꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟ ꯑꯁꯤ ꯀꯌꯥꯗ ꯀꯜꯂꯤꯕꯅꯣ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯑꯍꯥꯎꯕꯅ ꯆꯥꯕ ꯄꯥꯝꯂꯤꯕ ꯅꯁꯛꯃꯛꯅꯤ ꯐꯤꯕꯝꯃꯛꯅꯤ ꯐꯨꯒꯥꯝ ꯊꯣꯡꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯣ ꯀꯔꯤꯅꯣ ꯃꯤꯕꯨ ꯆꯥꯐꯝ ꯈꯪꯗꯈꯩ ꯁꯨꯝ ꯆꯒꯠ ꯉꯥꯡꯕꯁꯤꯕꯣ ꯃꯥꯒꯤ ꯅꯨꯄꯥꯗ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯏꯃꯨꯡꯁꯦ ꯂꯥꯟ ꯁꯥꯟꯅꯅꯤꯀꯣ ꯃꯃꯧꯒꯤ ꯋꯥꯍꯩꯗꯨꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯗꯨꯅ ꯍꯥꯏ ꯀꯔꯤ ꯑꯩꯒꯨꯝꯕꯅ ꯉꯥꯡ ꯁꯛꯄꯗ ꯎꯁꯤꯠ ꯊꯣꯏꯗ ꯁꯥꯔꯗꯅ ꯑꯗꯨꯗꯤ ꯅꯪ ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯀꯜꯂꯤꯕ ꯅꯆꯤꯟꯕꯥꯟꯗꯣ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯍꯣ ꯀꯔꯤꯅꯣ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯣ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯖꯕꯅꯤ ꯅꯆꯥ ꯅꯨꯄꯥꯅ ꯑꯩꯕꯨ ꯂꯧꯔꯛꯏꯕꯁꯦ ꯅꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯅꯠꯇꯤꯌꯦ ꯌꯦꯡꯉꯨ ꯑꯩꯅ ꯁꯤꯔꯤ ꯆꯥꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯃꯤꯅ ꯍꯦꯟꯕ ꯌꯥꯕ ꯂꯩꯃ ꯅꯠꯇꯦ ꯂꯩꯃ ꯑꯩꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯕꯦ ꯑꯃꯅꯦ ꯃꯕꯦ ꯑꯃ ꯏꯅꯤꯡ ꯇꯧꯅ ꯂꯩꯖꯒꯦꯅ ꯂꯥꯛꯏꯕꯅꯤ ꯏꯃꯥꯅ ꯄꯪꯌꯦꯡꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯏꯁ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯁꯤꯖꯤꯜꯂꯒ ꯃꯕꯦ ꯑꯃ ꯀꯥꯏꯅꯒ ꯅꯔꯝ ꯆꯠꯇꯨ ꯋꯥꯔꯛꯇ꯭ꯔꯒ ꯂꯩꯁꯥꯔꯤꯉꯩꯗ ꯏꯆꯥꯗꯒꯤ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯁꯅꯥ ꯁꯥꯍꯟꯕ ꯉꯝꯕꯤ ꯅꯪꯁꯦ ꯑꯩꯅ ꯄꯥꯝꯗꯕꯅ ꯉꯥꯎꯕꯅꯤ ꯍꯧꯖꯤꯛꯁꯨꯅꯦ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯒꯕꯅꯣ ꯏꯆꯥꯅ ꯄꯥꯝꯅ ꯄꯨꯔꯛꯂꯕꯅꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏ ꯋꯥꯈꯜ ꯃꯔꯥꯏꯅ ꯇꯥꯖꯔꯛꯀꯅꯤꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯌꯣ ꯍꯅꯨꯕꯤ ꯃꯩꯇꯠꯄꯤ ꯑꯗꯨꯒꯤ ꯅꯪ ꯑꯩꯅ ꯁꯤꯡꯗꯅ ꯂꯩꯈ꯭ꯔꯤꯕꯅꯤ ꯁꯅꯥ ꯃꯇꯠ ꯑꯃꯈꯛ ꯁꯥꯍꯜꯂꯨꯕꯒꯤ ꯂꯩꯀꯥꯏ ꯃꯤꯗꯒ ꯍꯥꯏꯔꯛꯇꯅ ꯇꯧꯈꯤꯕꯗꯣ ꯅꯆꯥꯁꯤꯗ ꯂꯩꯒꯦ ꯌꯥꯎꯅ ꯂꯩꯔꯤꯕꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯣ ꯑꯩꯗꯤ ꯃꯕꯦ ꯑꯃꯅꯦ ꯃꯕꯦ ꯑꯃ ꯁꯥꯎꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯃꯧꯒꯤ ꯈꯖꯥꯏꯗ ꯂꯥꯝꯗꯨꯅ ꯑꯗꯨꯗꯤ ꯉꯁꯤ ꯃꯕꯦ ꯑꯃꯁꯦ ꯑꯩꯅ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯌꯥꯝꯅ ꯉꯥꯡꯉꯤꯕ ꯅꯆꯤꯟꯗꯣ ꯁꯨꯒꯥꯏꯒꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯈ꯭ꯋꯥꯡꯁꯤ ꯊꯨꯗꯦꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯕꯨ ꯍꯦꯛꯇ ꯀꯥꯎꯁꯤꯜꯂꯤ ꯕꯤꯅꯣꯃꯥꯁꯨ ꯁꯥꯎꯔꯕꯗꯤ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯨꯔꯤ ꯑꯗꯨꯅ ꯃꯃꯧꯕꯨ ꯍꯦꯛꯇ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯅ ꯄꯨꯊꯔꯛꯏ ꯑꯩ ꯃꯁꯤꯔꯦ ꯅꯨꯄꯥ ꯇꯥꯕ꯭ꯔꯥ ꯅꯨꯄꯥ ꯅꯪ ꯅꯃꯥ ꯁꯥꯃꯨ ꯃꯥꯟꯕꯤꯁꯤꯅ ꯑꯩꯕꯨ ꯅꯝꯁꯤꯜꯂꯒ ꯐꯨꯔꯤꯁꯦ ꯑꯝꯇ ꯆꯤꯡꯊꯣꯛꯏꯕꯅꯦ ꯑꯩ ꯁꯤꯕꯨ ꯇꯥꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯊꯦꯕꯅ ꯅꯨꯄꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯁꯤ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯤ ꯅꯪ ꯇꯧꯅꯨ ꯍꯥꯏꯗ꯭ꯔꯥ ꯉꯥꯡꯗ꯭ꯔꯦ ꯁꯨꯝ ꯂꯩꯔꯅꯣ ꯑꯝꯇ ꯈꯪꯗꯣꯛ ꯍꯥꯏꯕ ꯑꯩ ꯍꯣꯏ ꯃꯁꯤꯔꯦ ꯑꯌꯣ ꯆꯤꯟꯕꯥꯅ ꯊꯥꯖꯤꯜꯂꯦ ꯑꯌꯥ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯏꯔꯣꯏ ꯂꯣꯛꯑꯕꯤ ꯃꯥꯟꯕꯤ ꯏꯅꯦꯝꯁꯤꯅ ꯑꯩꯕꯨ ꯄꯨꯊꯔꯦꯅꯦ ꯅꯪꯅ ꯇꯥꯛꯂꯛꯄ ꯐꯠꯇ ꯂꯧꯁꯤꯡꯒ ꯂꯣꯏꯅ ꯄꯨꯝꯆꯥꯏꯈ꯭ꯔꯦ ꯑꯩ ꯃꯕꯦ ꯑꯃꯒ ꯑꯃꯠꯇ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯈꯪꯕ꯭ꯔꯥ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯕꯨ ꯁꯤꯗ ꯁꯥꯔꯗꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯏꯃꯥ ꯈꯔ ꯐꯨꯔꯗꯤ ꯌꯥꯔꯤ ꯅꯃꯧꯁꯦ ꯁꯤꯕ ꯇꯥꯔꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ ꯍꯥꯏ ꯅꯨꯄꯤꯅ ꯉꯝꯕ ꯇꯪꯈꯥꯏꯁꯤꯐꯥꯎ ꯅꯇꯨꯁꯤꯅꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕ ꯃꯈꯨꯠꯁꯤꯅ ꯑꯩꯒꯤ ꯁꯝ ꯉꯁꯥꯏꯗꯒꯤ ꯐꯣꯏꯔꯤꯁꯤꯗꯤ ꯅꯪ ꯎꯗꯕ꯭ꯔꯥ ꯍꯦꯔꯥ ꯅꯨꯄꯤꯗ ꯅꯠꯇꯦ ꯅꯨꯄꯥꯁꯨ ꯐꯨꯊꯈꯤꯗ ꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯏꯃꯥ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯃꯣꯠꯁꯤꯜꯂꯛꯏꯁꯤꯕꯣ ꯅꯥꯏꯌꯦꯕ ꯑꯩ ꯂꯥꯟꯖꯔꯤꯕ ꯉꯁꯤꯗꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯒ ꯑꯃꯠꯇ ꯏꯟꯖꯔꯔꯣꯏ ꯑꯩ ꯅꯨꯄꯥ ꯊꯣꯛꯑꯒꯦꯕ ꯍꯥꯏ ꯅꯪ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯇꯧꯖꯔꯔꯣꯏ ꯍꯥꯏꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯐꯨꯔꯤꯗꯨꯗꯒꯤ ꯈꯨꯠ ꯂꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯨꯄꯥꯡꯅ ꯁꯦꯠ ꯊꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯃꯇꯨꯡ ꯑꯁꯤꯒꯨꯝꯅ ꯇꯧꯖꯔꯔꯣꯏ ꯍꯥꯏꯌꯨꯅꯦ ꯂꯩꯃ ꯀꯞꯇꯨꯅ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯑꯃꯨꯛ ꯐꯨꯖꯤꯜꯂꯛꯏꯁꯦ ꯅꯣꯏꯅ ꯑꯝꯇ ꯆꯪꯗꯨꯅ ꯑꯩ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯃꯥ ꯑꯩ ꯑꯃꯨꯛ ꯄꯟꯖꯔꯝꯃꯣꯏꯗꯕꯅꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯁꯤꯗꯧꯔꯦ ꯌꯥꯝ ꯅꯥꯏꯌꯦ ꯏꯃꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯥꯎꯔꯗꯤ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯏꯕꯥꯅꯤ ꯊꯣꯛꯍꯧꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯉꯁꯤ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯁꯤꯃꯤꯟꯅꯕ ꯇꯥꯔꯦ ꯅꯪꯕꯨ ꯍꯥꯏꯌꯨ ꯃꯤ ꯃꯕꯤ ꯇꯩꯊꯣꯛꯅ ꯈꯨꯝꯃꯛꯏ ꯅꯨꯄꯤꯗꯨꯁꯨ ꯑꯍꯣꯏ ꯅꯨꯄꯥ ꯅꯣꯏꯅ ꯃꯥꯁꯦ ꯑꯁꯦꯡꯕꯩ ꯀꯩꯅꯣꯝ ꯇꯧꯏ ꯊꯥꯁꯤ ꯊꯥꯅꯧ ꯈꯔ ꯍꯧꯕ ꯃꯥꯜꯂꯤ ꯍꯥꯏ ꯀꯩꯅꯣ ꯑꯗꯥꯏꯗꯨꯗ ꯉꯨꯔꯪ ꯉꯥꯡꯅꯔꯤꯗꯤ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯨ ꯆꯥꯏꯔꯤꯕꯒꯁꯦ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯨ
ꯑꯁꯤꯁꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈꯤꯗꯣꯏꯕ ꯑꯩꯗꯤ ꯅꯪꯅ ꯐꯨꯕꯗꯒꯤ ꯂꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯁ ꯍꯣꯏ ꯃꯥ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯌꯥꯝ ꯄꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯈꯪꯉꯤꯅꯦ ꯇꯞꯅ ꯉꯥꯡꯉꯨ ꯑꯩ ꯂꯥꯟꯖꯔꯦ ꯃꯇꯨꯡꯒꯤ ꯃꯥꯅ ꯍꯥꯏꯕꯒ ꯂꯣꯏꯅ ꯏꯟꯖꯔꯒꯦ ꯑꯩ ꯆꯤꯟꯒ ꯑꯃꯠꯇ ꯈꯨꯝꯖꯔꯔꯣꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯞꯄꯤ ꯕꯤꯅꯣꯃꯥꯁꯨ ꯃꯃꯧꯕꯨ ꯐꯨꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯧꯕꯨ ꯊꯦꯝꯂꯝꯗꯦ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤ ꯑꯩ ꯃꯉꯥꯏꯔꯦ ꯂꯩꯖꯔꯝꯕꯤ ꯂꯩꯃ ꯃꯍꯥꯛ ꯃꯅꯦꯝꯕꯨ ꯀꯤꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯁꯦꯜ ꯁꯅꯥ ꯂꯨꯄꯥꯗꯕꯨ ꯃꯤꯍꯧꯔꯝꯕ ꯁꯅꯥ ꯂꯨꯄꯥꯅ ꯄꯨꯝꯅꯃꯛ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯅꯥꯄꯜ ꯇꯧꯅ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯃꯅꯦꯝꯒꯤ ꯑꯃꯨꯛꯀꯤ ꯈꯨꯐꯨꯗ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯑꯆꯥꯎꯔꯝ ꯄꯥꯝꯕꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯊꯥꯗꯣꯛꯈꯤꯔꯝꯃꯤ